ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅꯃꯛ ꯄꯥꯖꯩ, ꯂꯣꯏꯅꯃꯛ ꯊꯦꯡꯅꯖꯩ꯫ ꯑꯩꯒꯤ ꯁꯛ ꯎꯅꯤꯡꯉꯦ, ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯇꯥꯅꯤꯡꯉꯦ ꯍꯥꯏꯕꯤꯔꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯦꯀꯣ꯫ ꯑꯗꯨꯒ ꯑꯩꯒꯤꯗꯃꯛꯇ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯋꯥꯍꯩ, ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯍꯟꯊꯗꯅꯕ ꯀꯃꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯕꯤꯔꯛꯏ꯫ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯖꯔꯤ, ꯉꯥꯏꯖꯔꯤ, ꯇꯣꯏꯅ ꯊꯥꯒꯠꯄꯤꯔꯛꯑꯣꯒ ꯍꯥꯏꯕꯁꯦ ꯈꯨꯅꯨꯡꯉꯥꯏꯗꯤ ꯂꯩꯇ꯭ꯔꯦ ꯇꯁꯦꯡꯅ꯫ ꯑꯗꯨꯝ ꯊꯥꯒꯠꯅꯤꯡꯉꯦꯕꯀꯣ, ꯑꯗꯣ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯊꯥꯒꯠꯄ ꯉꯝꯖꯗꯕꯅꯦ, ꯋꯥꯔꯧꯕꯤꯒꯅꯨ꯫ ꯃꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯑꯩ ꯅꯤꯡꯕ ꯂꯣꯏꯅꯃꯛ ꯊꯨꯡꯅꯕ ꯍꯣꯠꯅꯖꯔꯛꯀꯦꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ, ꯑꯩ ꯋꯥꯔꯤꯔꯣꯝꯗ ꯂꯥꯛꯆꯔꯒꯦ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯀꯀꯥꯁꯦ, ꯃꯥꯁꯦ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯦ꯫ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯌꯥꯝ ꯌꯥꯝꯃꯤ꯫ ꯊꯥꯏꯅꯒꯤ ꯃꯇꯝ ꯑꯣꯏꯕꯒꯤ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯄꯣꯛꯅꯔꯝꯃꯦ ꯍꯥꯏꯌꯦꯕꯀꯣ꯫ ꯑꯗꯨꯒꯤ ꯃꯣꯏꯁꯤꯁꯨ ꯌꯥꯝꯕ, ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ 11ꯅꯦꯕꯀꯣ꯫ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯕꯅꯤꯅ ꯆꯥꯕ ꯊꯛꯄꯃꯛꯇ ꯑꯣꯏꯔꯁꯨ ꯃꯅꯤꯡ ꯊꯨꯡꯉꯛꯇꯦ꯫ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅ ꯍꯣꯏ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ, ꯂꯧ ꯌꯥꯝ ꯆꯥꯕ ꯃꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯈ꯭ꯔꯦ꯫ ꯑꯗꯨꯒ ꯈꯤꯇꯪ ꯂꯧꯒꯥꯁꯦ ꯃꯔꯥꯡ ꯈꯤꯇꯪ ꯀꯥꯏꯗꯕ ꯏꯃꯨꯡ ꯑꯃꯗꯗꯤ ꯋꯥꯏꯑꯦꯕꯀꯣ꯫ ꯅꯣꯡꯃꯗ ꯆꯥꯛ ꯀꯣꯔꯐꯨ ꯑꯃꯃꯝ ꯊꯣꯡꯉꯛꯄ ꯀꯥꯏꯁꯦ, ꯁꯤꯁꯤꯅ ꯑꯗꯨꯝ ꯈꯔ ꯑꯋꯥꯕꯗꯣ ꯃꯥꯌꯣꯛꯅꯔꯛꯑꯦ꯫ ꯍꯧꯖꯤꯛꯀꯤ ꯀꯀꯥꯁꯦ ꯃꯣꯏꯒꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯤ ꯑꯣꯏꯗꯦ, ꯑꯗꯨꯅ ꯆꯥꯛꯀꯁꯦ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯉꯛꯇꯦꯕꯀꯣ꯫ ꯆꯥꯛꯁꯤꯁꯨ ꯊꯥꯏꯅꯒꯤ ꯆꯦꯅꯥꯕꯦꯗꯤꯅ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦ꯫ ꯆꯦꯅꯥꯕꯦꯗꯤꯁꯤꯒ ꯂꯦꯝꯐꯨꯁꯦ, ꯆꯦꯅꯥꯕꯦꯗꯤꯁꯦ ꯁꯤꯁꯤꯒ ꯂꯦꯝꯐꯨꯁꯤꯒ ꯌꯥꯅꯔꯒ ꯊꯣꯡꯕ, ꯍꯥꯏꯗꯤ ꯆꯦꯡꯗꯣ ꯌꯥꯝꯗꯕꯅꯤꯅ꯫ ꯑꯗꯒꯤ ꯃꯥꯏꯔꯦꯟ, ꯄꯥꯟ ꯁꯤ ꯃꯇꯝꯗ ꯂꯩꯔꯗꯤ ꯊꯝꯍꯧꯗꯣꯏꯅꯦꯌꯦ, ꯍꯌꯦꯡꯋꯥꯏ ꯅꯣꯡꯖꯨ ꯄꯟꯊꯥ ꯌꯥꯝꯅ ꯋꯥꯕ ꯃꯇꯝ ꯑꯃ ꯂꯩ ꯍꯥꯏꯕꯀꯣ꯫ ꯆꯦꯡꯒꯥꯁꯦ ꯂꯩꯇꯕ ꯃꯇꯝ, ꯃꯇꯝꯗꯨꯗ ꯆꯦꯡ ꯄꯨꯒꯦ ꯍꯥꯏꯕꯁꯦ ꯄꯨꯕꯗꯤ ꯌꯥꯝ ꯆꯠꯅꯔꯝꯃꯦ, ꯄꯨꯅꯔꯝꯃꯦ꯫ ꯑꯗꯨꯒ ꯃꯤ 10ꯒꯤ ꯆꯦꯡ ꯄꯨꯒꯦꯅ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯃꯤ 13, 19 ꯆꯥꯕ, ꯑꯗꯣ ꯅꯣꯡꯃꯗꯤ ꯐꯪꯉꯝꯅꯤ, ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯐꯪꯕ ꯅꯠꯇꯦꯗꯅ꯫ ꯑꯗꯣ ꯅꯣꯡꯖꯨ ꯊꯥ ꯃꯇꯝ, ꯑꯗꯒꯤ ꯆꯦꯡ ꯆꯥꯛꯀ ꯂꯣꯏꯅꯈꯤꯕ ꯃꯇꯝꯗꯗꯤ ꯄꯥꯟ, ꯃꯥꯏꯔꯦꯟꯁꯦ ꯂꯤꯔꯒ ꯊꯝꯃꯦ ꯍꯥꯏ, ꯁꯤꯁꯦ ꯉꯥꯜꯂꯒ ꯐꯨꯠꯂꯒ ꯆꯥꯕꯒꯤ꯫ ꯁꯨꯃꯥꯏꯅ ꯋꯥꯅ ꯍꯤꯡꯉꯛꯑꯦ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝ ꯌꯥꯝꯕꯅꯤꯅ꯫ ꯑꯦꯟꯁꯥꯡꯒꯁꯦ ꯑꯩꯈꯣꯏꯒꯤ ꯎꯇꯤꯒꯁꯦ ꯆꯥꯔꯛꯄ, ꯎꯇꯤꯁꯤ ꯑꯃꯁꯨ ꯃꯌꯥꯟ ꯇꯧꯔꯒ ꯊꯣꯡꯖꯤꯜꯂꯤꯗꯅ꯫ ꯑꯗꯨꯗꯨꯒ ꯊꯔꯣꯏꯃꯛꯇ ꯊꯣꯡꯕ ꯑꯣꯏꯔꯁꯨ ꯊꯔꯣꯏꯁꯦ ꯀꯣꯔꯐꯨ ꯊꯣꯡꯗꯣꯏꯅꯤꯅ ꯐꯖꯅ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯅ ꯆꯥꯔꯛꯄꯁꯦ ꯀꯌꯥ ꯄꯥꯛꯅ ꯐꯪꯉꯛꯇꯦ ꯍꯥꯏꯌꯦ꯫ ꯅꯨꯄꯥ ꯃꯆꯥꯒ ꯑꯣꯏꯔꯦ, ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄꯁꯦ ꯃꯇꯝꯗꯨꯗꯤ ꯕꯣꯔꯥꯁꯦ ꯄꯨꯅꯔꯝꯃꯦ ꯍꯥꯏꯕ꯫ ꯕꯣꯔꯥꯅꯦ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯒꯥꯗꯒ ꯌꯦꯞꯁꯜꯂꯒ ꯆꯠꯇꯣꯏꯅꯦ꯫ ꯑꯗꯨꯒ ꯂꯝꯄꯥꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯎ ꯑꯃꯒꯤ ꯃꯈꯥꯗꯒ ꯑꯗꯨꯝ ꯑꯣꯖꯥ ꯑꯃꯅꯒ ꯇꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯝꯃꯛꯏ꯫ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯑꯍꯜ ꯂꯃꯟꯅ ꯌꯥꯝ ꯁꯥꯎꯋꯦ ꯍꯥꯏꯌꯦ ꯃꯇꯝꯗꯨꯗ꯫ ꯁꯟ ꯁꯦꯟꯅꯕ, ꯑꯗꯒꯤ ꯁꯝꯄꯣꯠ ꯈꯣꯏꯕ ꯈꯣꯠꯄ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯅꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯦ ꯀꯩꯒꯤꯅꯣꯅꯀꯣ ꯑꯗꯨꯝ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯥꯗꯦ ꯍꯥꯏꯕ꯫ ꯇꯝꯅꯤꯡꯕ ꯀꯥꯡꯕꯨ ꯑꯃꯅ ꯂꯝ ꯍꯦꯟꯕꯒꯤ ꯅꯝꯗꯅ ꯇꯝꯖꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯕꯁꯦ ꯅꯝꯗꯅ ꯑꯅꯝ ꯀꯟꯕ ꯂꯝ ꯍꯦꯟꯕ ꯇꯥꯔꯦ ꯃꯇꯝꯗꯨꯗꯗꯤ꯫ ꯑꯗꯣ ꯀꯀꯥ ꯍꯣꯏꯁꯨ ꯃꯣꯏꯁꯨ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ ꯇꯝꯅꯤꯡꯉꯛꯏ ꯍꯥꯏꯌꯦ꯫ ꯑꯗꯨꯒ ꯃꯣꯏꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯉꯤꯁꯦ ꯂꯥꯏꯔꯤꯛꯇ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕꯒꯤ ꯅꯠꯇꯕ꯫ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯒꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛꯇꯣ ꯁꯨꯗ꯭ꯔꯦꯗꯅ꯫ ꯑꯗꯒꯤ ꯊꯩꯕꯣꯡ ꯃꯣꯏꯅ ꯆꯥꯔꯛꯏꯁꯦ ꯑꯌꯨꯛ ꯉꯟꯇꯥꯗꯒꯥꯏꯁꯦ, ꯍꯩꯒꯥꯁꯦ ꯄꯪꯆꯥꯗ ꯆꯥꯁꯜꯂꯦ, ꯀꯩꯁꯨ ꯅꯥꯔꯛꯇꯦ꯫ ꯊꯩꯕꯣꯡ, ꯑꯗꯒꯤ ꯍꯩꯈꯥ, ꯃꯇꯝꯗꯨꯒꯤ ꯍꯩꯁꯦ ꯄꯪꯆꯥꯗ ꯆꯥꯁꯜꯂꯛꯄꯤꯅꯦꯌꯦ꯫ ꯑꯗꯨꯒ ꯇꯤꯀꯥ ꯊꯥꯕꯒ ꯂꯥꯛꯑꯦ ꯍꯥꯏꯌꯦꯕꯀꯣ꯫ ꯊꯥꯏꯅꯗꯤ ꯇꯤꯀꯥ ꯊꯥꯕ ꯂꯥꯛꯑꯦ ꯍꯥꯏꯌꯦ꯫ ꯇꯤꯀꯥ ꯊꯥꯕ ꯂꯥꯛꯄꯗꯗꯤ ꯆꯦꯟꯗꯣꯏꯅꯦ ꯃꯣꯏꯁꯦ, ꯍꯥꯏꯗꯤ ꯀꯤꯖꯕꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄꯗꯣ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯅ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯧꯔꯛꯑꯦ ꯍꯥꯏꯌꯦ꯫ ꯄꯨꯡꯀꯛ ꯆꯥꯎꯔꯛꯑꯦ ꯃꯥꯁꯦ,ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯑꯔꯣꯏꯕꯤꯗ ꯁꯨꯏ ꯍꯥꯏꯌꯦ꯫ ꯅꯨꯄꯥ ꯃꯆꯥꯒ ꯑꯣꯏꯔꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯁꯪꯗꯕ꯫ ꯑꯗꯒꯤ ꯍꯪꯒꯥꯝꯃꯛꯇ ꯊꯣꯡꯉꯦꯗꯅ, ꯍꯪꯒꯥꯝꯗꯣ ꯉꯥꯛꯇꯅꯤ ꯀꯣꯔꯐꯨ ꯊꯣꯡꯉ ꯆꯥꯔꯛꯇꯣꯏꯁꯦ꯫ ꯉꯥꯔꯧꯒꯁꯦ ꯄꯥꯛꯅ ꯆꯥꯕ ꯐꯪꯉꯛꯇꯦ ꯍꯥꯏ, ꯈꯔꯁꯨ ꯋꯥꯕ ꯏꯃꯨꯡ ꯑꯣꯏꯕꯒꯤꯗꯨꯅ ꯃꯣꯔꯣꯛꯁꯤꯅ ꯉꯥꯔꯧ ꯑꯣꯏꯅ ꯆꯤꯛꯑꯒ ꯆꯥꯔꯛꯑꯦ ꯍꯥꯏꯌꯦ꯫ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯤꯡꯉꯛꯄ ꯄꯨꯟꯁꯤꯁꯤꯗ ꯀꯀꯥꯁꯦ ꯄꯥꯈꯪ ꯈꯔ ꯄꯨꯡꯀꯛꯀ ꯆꯥꯎꯔꯛꯄꯁꯤꯗ ꯃꯣꯏꯒꯤ ꯂꯩꯀꯥꯏ ꯑꯣꯏꯗꯣꯏꯅꯦꯕꯀꯣ꯫ ꯂꯩꯀꯥꯏꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃ, ꯃꯁꯛ ꯃꯇꯧꯁꯦ ꯃꯃꯥꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯌꯦ꯫ ꯅꯨꯄꯤꯁꯦ ꯀꯨꯆꯨꯒ ꯃꯨꯔꯞ ꯇꯧꯔꯒꯀꯣ, ꯃꯤ ꯄꯤꯛꯇꯛ ꯇꯧꯋꯦ, ꯀꯨꯆꯨ ꯃꯨꯔꯞ, ꯑꯗꯨꯝ ꯈꯔ ꯃꯨꯕꯗꯣ, ꯃꯨꯔꯒ ꯃꯔꯥꯁꯤꯗꯤ ꯌꯥꯝ ꯂꯩꯕ, ꯔꯥꯁꯤ ꯌꯥꯝ ꯂꯩꯕꯀꯣ꯫ ꯃꯁꯝꯒꯁꯦ ꯁꯥꯡꯉꯒ
ꯀꯀꯥꯁꯤꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯣꯏ ꯄꯥꯝꯕꯣꯏ ꯇꯧꯏ ꯃꯇꯝꯗꯨꯗꯗꯤ ꯃꯤ ꯋꯥꯡ ꯆꯥꯎꯕꯁꯤ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ ꯅꯨꯄꯤꯁꯤꯁꯨ ꯌꯥꯝ ꯋꯥꯡ ꯆꯥꯎꯅꯔꯝꯃꯤ ꯍꯥꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯗꯤ ꯋꯥꯡ ꯆꯥꯎꯋꯦꯒ ꯍꯥꯏꯁꯤꯗꯤ ꯑꯃꯅꯤꯈꯛꯅꯤ ꯍꯥꯏꯌꯦꯕꯀꯣ ꯀꯀꯥꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤꯁꯦ ꯂꯣꯏ ꯄꯤꯛꯁꯜꯂꯛꯑꯕ ꯀꯩꯅꯣꯝ ꯇꯧꯋꯦ ꯃꯇꯝꯗꯨꯗꯗꯤ ꯃꯤꯁꯦ ꯉꯥꯔꯣꯏ ꯁꯕꯥꯟꯗꯣ ꯇꯥꯔꯒ ꯆꯥꯡꯆꯠ ꯑꯃꯗ ꯂꯣꯏꯅ ꯋꯥꯡꯉꯒ ꯐꯖꯔꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯍꯣꯏ ꯑꯄꯤꯛꯄ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯗꯨꯒ ꯀꯀꯥꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯖꯕꯁꯦ ꯉꯥꯎꯖꯕ ꯄꯥꯝꯖꯕꯁꯦ ꯃꯥꯁꯦ ꯈꯤꯇꯪ ꯄꯤꯛꯑꯦ ꯍꯥꯏ ꯀꯀꯥꯅ ꯍꯧꯖꯤꯛꯀꯤ ꯄꯤꯛꯇꯛ ꯇꯧꯕ ꯅꯨꯄꯤꯁꯤꯗ ꯇꯥꯈ꯭ꯔꯤ ꯃꯔꯝꯁꯤꯅ ꯀꯀꯥꯁꯨ ꯐꯖꯕꯗꯤ ꯄꯥꯝꯃꯤꯅꯦꯕꯀꯣ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯍꯥꯏꯔꯨꯕ ꯀꯥꯟꯗ ꯌꯥꯔꯛꯇꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯃꯥꯁꯨ ꯄꯥꯈꯪ ꯑꯃ ꯑꯣꯏꯕꯒꯤ ꯑꯃꯗꯤ ꯊꯝꯅꯤꯡꯕꯒꯤ ꯍꯧꯖꯤꯛꯀꯤ ꯄꯤꯛꯇꯛ ꯇꯧꯕꯤ ꯅꯨꯄꯤꯁꯦ ꯁꯤꯗ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ ꯑꯗꯒꯤ ꯃꯇꯝꯗꯨꯗ ꯃꯣꯏꯒꯤꯗꯤ ꯁꯥꯏꯀꯜ ꯂꯩꯇꯦ ꯀꯣꯏꯕ ꯆꯠꯄꯁꯦ ꯁꯥꯏꯀꯜꯗ ꯂꯣꯏꯅ ꯆꯠꯅꯔꯝꯃꯦ ꯍꯥꯏꯕꯀꯣ ꯁꯥꯏꯀꯜ ꯑꯃ ꯄꯥꯏꯔꯒꯗꯤ ꯌꯥꯔꯦ ꯍꯧꯖꯤꯛꯀꯤ ꯕꯥꯏꯛ ꯍꯦꯟꯕꯤꯅꯦꯀꯣ ꯁꯥꯏꯀꯜ ꯑꯃ ꯊꯧꯈ꯭ꯔꯗꯤ ꯍꯦꯔꯣ ꯁꯥꯏꯀꯜꯒꯅ ꯍꯥꯏ ꯍꯦꯔꯣ ꯁꯥꯏꯀꯜꯒ ꯊꯧꯕ ꯃꯤꯁꯤꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯆꯤꯡꯉꯦ ꯍꯥꯏꯌꯦ ꯑꯗꯩ ꯁꯤꯗꯤ ꯃꯃꯥꯟꯅꯕꯒꯤꯗ ꯇꯧꯔꯒ ꯀꯣꯏꯕꯒ ꯆꯠꯇꯅ ꯈꯣꯠꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯍꯤꯡꯖꯔꯛꯑꯦ ꯑꯗꯩ ꯁꯝꯄꯣꯠ ꯀꯣꯏꯕ ꯂꯣꯏꯔꯒ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯀꯣꯏꯕ ꯆꯠꯄ ꯈꯣꯠꯄ ꯁꯨꯃꯥꯏꯅ ꯂꯩꯔꯛꯑꯦ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯍꯣꯏꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯡ ꯊꯣꯛꯄ ꯑꯣꯏꯗꯣꯏꯅꯤ ꯃꯣꯏꯒꯤ ꯃꯈꯨꯔꯥ ꯑꯣꯏꯗꯣꯏꯔꯥ ꯃꯈꯨꯔꯥꯃꯛꯁꯨ ꯗꯥꯏꯔꯦꯛꯇꯤ ꯅꯠꯇꯦ ꯍꯥꯏ ꯃꯤꯡꯒꯧꯁꯦ ꯇꯥꯗ ꯑꯃꯨꯛ ꯀꯧ ꯑꯗꯒꯤ ꯈꯔꯅ ꯑꯃꯨꯛ ꯀꯀꯥ ꯑꯃꯨꯛ ꯀꯧ ꯍꯥꯏ ꯃꯌꯥꯝꯒꯤ ꯗ꯭ꯔꯣ ꯇꯧꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯥꯁꯦ ꯏꯝꯐꯥꯜꯗ ꯊꯕꯛ ꯁꯨꯕ ꯊꯕꯛ ꯍꯥꯏꯗꯤ ꯏꯝꯐꯥꯜꯒꯤ ꯃꯤꯁꯦ ꯑꯗꯨꯝ ꯈꯔ ꯈꯪꯅꯕ ꯃꯥꯗꯤ ꯃꯤꯀꯧ ꯃꯤꯔꯝꯁꯨ ꯌꯥꯝꯅ ꯍꯩꯌꯦ ꯑꯗꯨꯒ ꯃꯤꯁꯦ ꯃꯤ ꯅꯞꯄ ꯌꯥꯝ ꯍꯩꯕ ꯑꯣꯏ ꯍꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯑꯗꯨꯒ ꯀꯀꯥꯁꯤꯅꯗꯤ ꯃꯥꯗꯤ ꯇꯥꯗꯅ ꯍꯦꯛ ꯀꯧꯋꯦ ꯑꯗꯨ ꯃꯃꯥꯟꯅꯕꯗꯧꯅꯁꯨ ꯍꯦꯛ ꯂꯣꯏꯅꯕ ꯍꯧꯖꯤꯛꯀꯤ ꯇꯥꯗꯁꯤꯅ ꯍꯥꯏ ꯏꯝꯐꯥꯜꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯁꯤ ꯑꯗ ꯈꯨꯠꯁꯨꯃꯟ ꯐꯪꯅꯤ ꯈꯣꯠꯅꯤ ꯍꯥꯏ ꯃꯇꯝꯗꯨꯗ ꯏꯝꯐꯥꯜꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯦ ꯀꯌꯥ ꯆꯠꯅꯔꯝꯗꯕꯩ ꯃꯔꯝꯅ ꯚꯔꯥꯁꯦ ꯌꯥꯝꯅ ꯄꯩꯁꯥꯒꯤ ꯚꯦꯂꯨꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯦꯕꯀꯣ ꯑꯗꯨ ꯄꯩꯁꯥꯒꯤ ꯚꯦꯂꯨꯁꯦ ꯌꯥꯝ ꯋꯥꯡꯕꯅꯤꯅ ꯏꯝꯐꯥꯜ ꯇꯥꯅ ꯆꯠꯂꯒ ꯊꯕꯛ ꯁꯨꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯁꯨꯕꯅ ꯐꯩ ꯀꯥꯏꯅ ꯈꯟꯕ ꯄꯪꯉꯤꯉꯩ ꯃꯇꯝ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯃꯥꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝꯁꯦ ꯈꯜꯂꯤꯉꯩꯗꯅꯦꯌꯦ ꯃꯌꯥꯡ ꯃꯆꯥꯁꯤꯡꯁꯤꯅ ꯂꯥꯛꯑꯒ ꯑꯗꯨꯝ ꯊꯕꯛ ꯁꯨꯈꯤꯕꯒꯤ ꯄꯩꯁా ꯇꯥꯟꯈꯤꯕꯒꯤ ꯍꯩꯅꯕꯤ ꯂꯩꯕꯅꯤ나 ꯍꯧꯖꯤꯛꯇꯤ ꯃꯌꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦꯗꯅ ꯏꯝꯐꯥꯜ ꯃꯅꯨꯡꯁꯦ ꯃꯌꯥꯡ ꯉꯥꯛꯇꯅꯤ ꯄꯨꯔꯥ ꯃꯌꯥꯡꯒꯤ ꯑꯣꯏꯈ꯭ꯔꯦ ꯏꯝꯐꯥꯜ ꯖꯒꯥꯁꯦ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯦ ꯑꯗ ꯃꯣꯏ ꯈꯔꯁꯦ ꯊꯕꯛ ꯁꯨꯕ ꯆꯠꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯍꯤꯡ ꯂꯦꯡꯂꯛꯀꯗꯕꯅꯦ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯍꯜꯂꯛꯀꯗꯕꯅꯤ ꯄꯩꯁꯥ ꯑꯗꯨꯝ ꯐꯪꯅꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯏꯃꯨꯡꯒꯤꯅꯦꯅ ꯍꯥꯏꯕꯗꯒꯤ ꯀꯀꯥꯁꯦ ꯃꯥꯁꯦ ꯆꯠꯂꯦ ꯃꯥꯅ ꯆꯠꯂꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯗꯤ ꯆꯥꯛꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯄꯨꯛ ꯊꯟꯅꯁꯨ ꯆꯥꯗꯦ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯏꯝꯐꯥꯜꯁꯦ ꯃꯥꯁꯦ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤꯕꯀꯣ ꯑꯝꯇ ꯆꯠꯇ꯭ꯔꯤꯕꯒꯤ ꯆꯠꯅꯤꯡꯕꯒꯤ ꯃꯥꯁꯦ ꯏꯟꯅꯔꯒ ꯆꯠꯂꯦ ꯑꯗꯒꯤ ꯐꯤꯔꯣꯟꯒ ꯈꯔ ꯌꯣꯝꯃꯛꯑꯦꯕꯀꯣ ꯌꯣꯝꯃꯒ ꯆꯠꯂꯒ ꯌꯧꯔꯦ ꯏꯃꯨꯡꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦ ꯄꯨꯔꯥ ꯃꯥꯅ ꯈꯟꯖꯕꯗ ꯀꯣꯅꯨꯡ ꯑꯃꯅꯦꯅ ꯈꯟꯕꯗꯣ ꯂꯝꯁꯤꯗꯤ ꯍꯥꯏꯖꯔꯛꯑꯔꯣꯏꯒꯦ ꯊꯕꯛꯁꯦ ꯁꯨꯕ ꯌꯥꯕ ꯁꯨꯔꯦ ꯃꯇꯝꯗꯨꯗ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯍꯣꯟꯕꯖꯥꯠꯅꯤꯗ ꯂꯩꯕꯥꯛꯁꯦ ꯄꯣꯂꯥꯡꯗ ꯇꯧꯔꯒ ꯍꯣꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯅꯤꯡ ꯃꯣꯏꯒꯤ ꯌꯨꯝ ꯁꯥꯒꯠꯄꯒꯤ ꯃꯅꯤꯡꯁꯦ ꯁꯤꯗ ꯂꯩꯕꯥꯛ ꯀꯩꯀꯥ ꯊꯣꯡꯒꯠꯄꯖꯥꯠꯅꯦꯕ ꯁꯤꯗ ꯍꯣꯟꯕꯒꯤ ꯊꯕꯛꯅꯤ ꯍꯥꯏꯌꯦ ꯁꯨꯕ ꯌꯥꯕ ꯁꯨꯔꯦ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ ꯑꯗ ꯆꯥꯅ ꯊꯛꯅꯕꯗꯤ ꯌꯥꯝꯅ ꯐꯖꯩꯀꯣ ꯃꯇꯝꯗꯨꯗ ꯁꯪꯒꯣꯝ ꯆꯥꯒ ꯄꯨꯊꯣꯔꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕꯗꯣ ꯑꯃꯨꯛꯇ ꯊꯛꯂꯛꯄ ꯅꯠꯇꯦ ꯀꯀꯥ ꯍꯣꯏꯁꯦꯀꯣ ꯃꯥꯅꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯁꯪꯒꯣꯝ ꯆꯥꯁꯦ ꯊꯛꯂꯛꯄ ꯅꯠꯇꯦ ꯁꯪꯒꯣꯝ ꯆꯥꯒ ꯄꯨꯊꯣꯔꯛꯇꯅ ꯑꯆꯥꯄꯣꯠꯀꯁꯦ ꯁꯤꯡꯍꯥꯔꯒꯁꯦ ꯄꯨꯊꯣꯔꯛꯄꯁꯤꯗ ꯑꯁ ꯍꯔꯥꯎꯕꯅ ꯂꯣꯏꯕꯤꯅꯦ ꯇꯁꯦꯡꯅ ꯀꯀꯥ ꯍꯣꯏꯔꯣꯝꯗꯗꯤ ꯑꯗꯨꯒꯨꯝꯕꯁꯦ ꯄꯥꯛꯅ ꯆꯥꯕ ꯐꯪꯗꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯎꯅ ꯆꯥꯕꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯥꯎꯋꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯅꯨꯃꯤꯗꯥꯡꯁꯦ ꯃꯣꯏꯁꯦ ꯊꯕꯛ ꯌꯥꯝꯅ ꯋꯥꯅ ꯁꯨꯏꯌꯦꯅꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨꯁꯤꯅ ꯃꯣꯏꯁꯦ ꯁꯥꯔꯦꯡ ꯊꯣꯡꯕ ꯄꯤꯖꯩ ꯍꯥꯏꯌꯦꯀꯣ ꯁꯥꯔꯦꯡꯁꯤꯅ ꯉꯁꯥꯏ ꯑꯌꯨꯛ ꯊꯣꯡꯕꯖꯥꯠꯅꯤꯗ ꯃꯣꯏꯁꯦ ꯑꯌꯨꯛ ꯊꯣꯡꯉꯒ ꯃꯣꯏꯗꯤ ꯊꯕꯛꯇꯣ ꯂꯥꯛꯑꯒ ꯑꯌꯨꯛꯁꯤꯃꯗꯤ ꯆꯥꯛ ꯆꯥꯈꯤꯗ꯭ꯔꯕꯀꯣ ꯑꯗꯨ ꯃꯣꯏꯗꯣ ꯃꯇꯝ ꯑꯥꯗꯒꯤ ꯍꯥꯏꯒꯠꯂꯛꯄꯗ ꯊꯦꯡꯈꯤꯕꯒꯤꯔꯥ ꯀꯩꯒꯤꯅꯣ ꯑꯌꯨꯛꯁꯤꯃꯗꯤ ꯆꯥꯛ ꯆꯥꯈꯤꯗ꯭ꯔꯦ ꯑꯗ ꯅꯨꯡꯗꯥꯡꯁꯦ ꯁꯥꯔꯦꯡꯁꯦ ꯄꯤꯖꯩ ꯍꯥꯏꯌꯦ ꯅꯨꯄꯤꯅꯤ ꯍꯥꯏ ꯌꯨꯝꯕꯨꯁꯦ ꯅꯨꯄꯥꯁꯦ ꯃꯇꯝꯗꯨꯗꯀꯣ ꯊꯕꯛ ꯇꯧꯋꯦ ꯌꯨꯝꯗ ꯄꯥꯛꯅ ꯂꯩꯇꯦꯕꯀꯣ ꯑꯗꯨ ꯌꯨꯝꯁꯤꯒꯤ ꯃꯄꯨ ꯅꯨꯄꯤꯁꯦ ꯇꯥꯔꯦ ꯁꯤꯗꯒꯤꯗꯤ ꯅꯌꯨꯝꯅꯤ ꯈꯜꯂꯒ ꯐꯖꯅ ꯂꯩꯌꯨ ꯈꯣꯠꯂꯣꯅ ꯃꯣꯏꯁꯦ ꯁꯪꯒꯣꯏ ꯅꯥꯀꯜ ꯑꯃꯗ ꯃꯣꯏꯁꯦ ꯈꯔ ꯈꯥꯖꯤꯜꯂꯦ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯃꯤ ꯂꯩꯅꯔꯝꯕꯒꯤ ꯑꯗꯨꯝ ꯁꯦꯝꯃꯒ ꯊꯝꯃꯝꯃꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯊꯝꯕꯤꯔꯦ ꯃꯣꯏꯁꯦ ꯂꯩꯍꯜꯂꯦ
Kakasu ko tabak se suba yaba sudana dagi tabak tauba yaba taure daga numit humni muk haibane ba tabak suje numi marini yausangre de marini yausambadagi paisa se piraga moise halak tore bako mayumda halamdai sidaga firon ka se mayam pire hai ngasagi yumbu se sisigi macha nupa singse sisina litna ba firon ko Thaina matamdadi firon so yam tangnarame haiba ko de firol dagi kapirak ko sa mo haraubo tap laknay ye ngasaygi firon do yumdadi pang phangnadabani ko asi phajarabani sada yam harauna halae haye da halakpasida khagi kaka se sisna maga nungsinaba nupisigi matamdu lerakpase bindi na bas yam chanarame haiba bindi se apak pase kra paktak tawbada machugi hai machugi bindi se yam chanaramba matam ama lei male bindi ma lei hai ma paisa thobane sadana hek halakpaga ma aswari tawbani hekta program ko thajan bane ko maga nuksinai ban pisa imphal je sumain tawi tuga cha ma thakma sangom cha ga se nang lawe de singhar ga se to swai muk chawe gaina ngasai khangjadabani na mana su chacharuba khara do saidi chalurabani imphal je chalurabani haibagi yamna chawthokchaba masada ama yaujabado sengna haraga chaba phangdaba mina chakhalakpa yamna lairamba paisa pairaktaba mi amana paisa khara pairakpada yamna aphau sajabado adumakni haibako kakana tawrise sumaina ko managa ahepa yam sagi haye kaka khangnaba nupi sida sagi mase yumda amuk leire ko aduga thabak se mu haire thabak se harpa ka saujiki ngasai mo thabak suruba yumbu se ada sisiki imung sigi seida ada leiraga thabak se dum sugadabani khokadabni nupa watli de macha nupa jingse sisu mapalamda like tamba khotpa chakhi thabak tawbana tawba sumaina leibane imung do mi watli duga yumbu nupa do suma su thaba chobam tawi yumda pakna leite khote duna nupa mabuchen sengba imung da dum leigadabina misak ama thiro hai kholo hai hairpa jani da hojiki ta da sina bogi ta da se masu makhong yam yangba mine amada mukchat ko madi imphal se ngalita chatlaba mine haiba ko ado moigi khondugi di pisa nuksa paiba dum oiba phabasu dum phaba do wajau di khra ngangi hojiki moigi ta da se haidi imphal toina chatlabani ani loina khangabani kaina dumaina khanjaba midani do kaka se chatpa tare ma sam harawe mayum daga lening bachana ting saigi yumbu hemba budi lai pote du inkhalakpa matamgi puk thana chawa phangdaba phajaba afaba phiron ningkha tamna sepa phangjadabado adudagi mase harau na lae ado maga nuksinariba nupi mana bindi piramba nupi se sisina dia mi paija hawe haiba imphal nupi thengnagraga nang aibu kaw do mali khokado mali e kawroi kholai kedobai kaw do nangondagi hen bamta leite khotena hai matamdu dadi nuksinai haibagi wani wari sanaba ngangnaba semna koina ngangnai haiba ko nupi ge aningba apama phongdokningba se direct phongdokpa ngamde adu nupa haibasina di hainingbasibu direct haibagi wani nupi singdi yamna ikai thigan bi matamdo oirami haujikangi leisabi jinga di manadre hai kakana haujikan di karino phiron ga se akau ba dagi sum setlaga phone ga se yengba kan ikai bam yaure haiba ko de reels ka namdana khotana yamna khena he ko matam duga dokimati khena na thamira I chumamni adai ma se imphal da la aga ma se hanagi magi lebam sida leire moi mayang macha ama su leirame hai mayang macha sina karino haba kan da imung sigi pujari oina leiba ade ahamba de ma se haina de ba kai mayang duga de maga lemina bane lol liju mana khanbana as mayang macha se moidi lon mana de na common hindi lon bane tuga kaka hoiga dikhar khena bani masi haining dabdo na hangi ahamba sapadana moi ani hum chamina bani na nungai jaba de chaka se chas long ko salakpada kugi madi makhada phamaga chajabani do khongai ga sala bora chajabani do taseng hojiki imung sidi pesa nungsa yam paiba do oibani na dining table da ka chabase masi kya haina de puk thande aduga chak sisu yam chadabai mong ma da tawba mina oibagi ikai jabado chak chabadi imungi mising sina chaba lorakanda hojiki mayang macha siga maga chamina bane mayam chasalasu yabada mayang macha da man ikai ni na matam da tawe da masu imungi thabak to mateng loina pangsale hadi
ꯐꯖꯕ ꯏꯃꯨꯡ ꯑꯃꯗ ꯂꯩꯔꯕꯅꯤ ꯊꯕꯛꯄꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯀꯣ ꯃꯌꯥꯡꯗꯨꯅ ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯦ ꯃꯥ ꯑꯗꯨꯝ ꯆꯥꯏꯁꯟꯕꯤ ꯑꯗꯩ ꯃꯌꯥꯡꯗꯨꯅ ꯆꯥꯛ ꯊꯣꯡꯉꯦ ꯃꯥ ꯍꯦꯟꯖꯥꯡ ꯁꯦꯝꯖꯟꯕꯤ ꯁꯨꯃꯥꯏꯅ ꯃꯥꯁꯨ ꯃꯊꯟꯇ ꯂꯩꯕ ꯇꯟꯕꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯅꯨꯄꯤ ꯑꯃꯈꯛ ꯎꯏꯌꯦꯕꯀꯣ ꯌꯨꯝꯕꯨꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤ ꯃꯤ ꯌꯥꯝ ꯋꯥꯡ ꯆꯥꯎꯋꯤ ꯀꯨꯆꯨ ꯉꯧꯔꯣꯛ ꯉꯧꯋꯦ ꯃꯁꯝꯁꯦ ꯌꯥꯝꯅ ꯁꯥꯡꯅ ꯈꯥꯛꯇꯦꯕꯀꯣ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯁꯥꯡꯅꯔꯤꯕ ꯃꯁꯝꯗꯣ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯈꯔ ꯇꯦꯜꯂꯤ ꯂꯥꯏꯔꯦꯝꯕꯤꯅꯦꯅ ꯈꯜꯂꯦ ꯃꯥꯅ ꯑꯁ ꯌꯥꯝ ꯐꯖꯕꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯅ ꯐꯖꯕꯗꯣ ꯃꯁꯥꯗ ꯑꯋꯥꯠꯄ ꯍꯥꯏꯕꯗꯣ ꯑꯃꯐꯥꯎ ꯂꯩꯇꯕꯗꯣ ꯑꯗꯣ ꯃꯇꯝꯗꯨꯗ ꯁꯦꯠꯄꯁꯦ ꯁꯜꯋꯥꯔꯁꯦ ꯁꯦꯠꯂꯦ ꯍꯥꯏꯌꯦꯕꯀꯣ ꯁꯜꯋꯥꯔ ꯁꯦꯠꯂꯒ ꯃꯥꯁꯦ ꯊꯕꯛ ꯑꯃ ꯊꯣꯛꯂꯛꯄ ꯖꯥꯠꯅꯤꯗ ꯃꯇꯝꯗꯨꯗ ꯒꯥꯔꯤꯁꯦ ꯃꯣꯏꯁꯦ ꯒꯥꯔꯤ ꯌꯥꯝ ꯊꯧꯅꯔꯝꯃꯦ ꯀꯔꯤ ꯒꯥꯔꯤ ꯍꯥꯏꯅꯤ ꯀꯩ ꯒꯥꯔꯤ ꯀꯧꯒꯦ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯥꯟꯕꯗꯣ ꯍ꯭ꯋꯥꯏꯠ ꯃꯆꯨ ꯑꯣꯏꯔꯒ ꯃꯅꯤꯡ ꯃꯃꯥꯡ ꯆꯞ ꯃꯥꯟꯅꯕꯗꯣ ꯃꯃꯥꯡꯅ ꯀꯔꯝꯕꯅꯣ ꯃꯅꯤꯡꯅ ꯀꯔꯝꯕꯅꯣ ꯈꯪꯗꯕ ꯒꯥꯔꯤꯗꯣꯀꯣ ꯑꯩ ꯍꯧꯖꯤꯛ ꯃꯔꯛ ꯃꯔꯛꯇ ꯎꯏ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯖꯤꯞ ꯀꯣ ꯈꯔ ꯊꯣꯛꯂꯛꯑꯦ ꯍꯥꯏ ꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯦ ꯃꯣꯏꯒꯤꯗꯤ ꯂꯩ ꯍꯥꯏꯌꯦꯕꯀꯣ ꯁꯤꯗꯒ ꯃꯥꯁꯦ ꯇꯣꯡꯉꯒ ꯍꯦꯛ ꯆꯠꯈꯤꯕ ꯑꯗꯒꯤ ꯇꯣꯏꯅ ꯄꯥꯛꯅꯗꯤ ꯎꯅꯗꯅ ꯀꯧꯅꯗꯅ ꯉꯥꯡꯅꯕꯗꯤ ꯅꯠꯇꯦ ꯀꯀꯥꯅꯕꯨ ꯍꯥꯏꯐꯦꯠꯇꯪ ꯎꯖꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ ꯄꯥꯈꯪ ꯃꯇꯝꯅꯤ ꯃꯤꯒꯤ ꯃꯆꯥ ꯃꯁꯛ ꯐꯖꯕꯗꯣ ꯎꯔꯒ ꯃꯥꯁꯨ ꯋꯥꯈꯜ ꯑꯃꯗ ꯈꯟꯖꯕꯗꯣ ꯑꯁꯤꯗꯤ ꯐꯖꯩꯍꯦ ꯀꯥꯏꯅꯒ ꯀꯅꯥꯝꯇꯗꯤ ꯍꯥꯏꯖꯗꯦ ꯍꯥꯏꯌꯨ ꯂꯥꯎ ꯌꯥꯄꯣꯠꯇꯦ ꯃꯥꯅ ꯂꯩꯗꯨꯗꯤ ꯇꯁꯦꯡꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕꯅꯤꯗꯅ ꯀꯀꯥꯅ ꯑꯗꯨꯗ ꯂꯩꯔꯒ ꯁꯨꯔꯤꯕ ꯊꯕꯛꯁꯤꯗ ꯃꯣꯏꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯑꯗꯒꯤ ꯆꯦꯛ ꯌꯣꯠ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯀꯣ ꯌꯨꯝ ꯁꯥꯕꯒꯤ ꯑꯗꯨꯗꯣ ꯊꯦꯡꯉ ꯐꯥꯎꯕ ꯍꯦꯛ ꯁꯪꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯑꯣꯏꯕ ꯖꯥꯠꯅꯤꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯌꯥꯝꯅ ꯑꯋꯥꯕ ꯊꯕꯛꯇꯤ ꯅꯠꯇꯦꯕ ꯑꯗꯨꯒ ꯃꯤ ꯂꯩꯇꯕꯒꯤ ꯃꯥꯕꯨ ꯊꯑꯣꯏꯅ ꯁꯪꯍꯟꯕꯗꯣ ꯏꯃꯨꯡꯁꯦ ꯄꯩꯁꯥꯗꯒꯤ ꯁꯦꯜꯗꯒꯤ ꯀꯩꯗꯒꯤ ꯑꯃꯠꯇ ꯋꯥꯠꯇꯕꯅꯤꯅ ꯅꯨꯄꯥꯁꯦ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯕ ꯄꯥꯝꯕꯖꯥꯠꯅꯤ ꯍꯧꯖꯤꯛꯀꯤ ꯏꯃꯨꯡꯁꯦ ꯑꯗꯨꯒꯤꯗꯃꯛꯇ ꯊꯝꯕ ꯁꯨꯃꯥꯏꯅ ꯀꯀꯥꯁꯦ ꯊꯕꯛ ꯆꯤꯜꯍꯥꯎ ꯊꯤꯗꯅꯀꯣ ꯍꯧꯖꯤꯛꯀꯤ ꯌꯨꯝꯕꯨ ꯅꯨꯄꯤꯁꯦ ꯃꯃꯥꯁꯤꯅ ꯊꯕꯛ ꯌꯥꯝ ꯐꯩꯅꯦ ꯅꯪꯗꯤ ꯃꯔꯝ ꯌꯥꯝ ꯃꯣꯛꯏꯅꯦ ꯀ ꯍꯥꯏꯕꯁꯦ ꯀꯀꯥꯁꯦ ꯍꯔꯥꯎꯗꯅꯅꯦ ꯃꯇꯝꯗꯨꯗ ꯊꯕꯛꯁꯦ ꯑꯃꯠꯇ ꯈꯥꯛꯇꯕꯤꯅꯦ ꯅꯣꯡꯉꯥꯟꯕꯗꯩꯅ ꯅꯨꯃꯤꯠ ꯇꯥꯕꯣ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯔ ꯂꯩꯕꯀꯣ ꯑꯗꯨꯝ ꯂꯩꯔꯛꯑꯕꯅꯤꯅ ꯈꯔ ꯈꯪꯅꯔꯛꯑꯦ ꯈꯔ ꯀꯧꯅꯔꯛꯑꯦꯀꯣ ꯌꯨꯝꯕꯨꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯍꯔꯥꯎꯖꯩ ꯈꯔ ꯀꯧꯅ ꯉꯥꯡꯅ ꯈꯣꯠꯅꯗꯅ ꯇꯧꯕꯗꯨꯗ ꯃꯆꯥꯅꯨꯄꯥꯁꯤꯡꯁꯨ ꯃꯔꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯃꯤ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯈꯤꯕ ꯈꯣꯠꯄꯗꯤ ꯀꯀꯥꯁꯤꯅ ꯀꯌꯥ ꯈꯪꯉꯨꯗ꯭ꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯀꯣ ꯁꯤꯁꯦ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ ꯍꯥꯏꯕ ꯌꯥꯝ ꯁꯥꯊꯤ ꯍꯥꯏ ꯏꯃꯨꯡꯁꯤꯗ ꯃꯥꯁꯦ ꯌꯥꯝ ꯀꯤꯅ ꯆꯠꯄꯀꯣ ꯑꯗꯨꯒ ꯃꯥꯅꯕꯨ ꯋꯥ ꯑꯃ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯕ ꯏꯃꯨꯡꯁꯦ ꯃꯈꯥ ꯇꯥꯕ ꯇꯁꯦꯡꯅ ꯃꯣꯏꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯪꯀꯠꯅꯒ ꯌꯦꯡꯕ ꯉꯝꯗꯕꯒꯤ ꯌꯥꯝ ꯀꯤꯅ ꯆꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏ ꯀꯀꯥꯁꯨ ꯃꯌꯥꯡꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯇꯧꯋꯦꯕ ꯃꯥꯅ ꯈꯟꯖꯔꯨꯔꯤꯗꯨꯒꯈꯔ ꯈꯦꯠꯅꯕ ꯎꯔꯛꯑꯦ ꯍꯧꯖꯤꯛꯀꯤ ꯌꯨꯝꯕꯨꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯁꯤꯁꯤꯅ ꯀꯣꯏꯗꯅ ꯋꯥ ꯍꯩꯕ ꯋꯥ ꯉꯥꯡꯕꯗꯩ ꯊꯕꯛꯃꯛꯇ ꯆꯠꯂꯦ ꯏꯃꯨꯡꯒꯤ ꯚꯥꯔꯥ ꯍꯥꯏꯇꯥꯔꯦ ꯚꯥꯔꯥ ꯍꯥꯏꯕꯗꯤ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯁꯤꯁꯤꯅ ꯃꯌꯥꯡꯁꯤꯅ ꯇꯧꯍꯧꯔꯒ ꯍꯧꯖꯤꯛꯀꯤ ꯌꯨꯝꯕꯨꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯊꯕꯛ ꯑꯃ ꯆꯠꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯁꯦ ꯀꯀꯥꯁꯦ ꯄꯨꯔꯒ ꯆꯜꯂꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯅꯨꯄꯤ ꯍꯥꯏꯇꯥꯔꯦꯅꯦ ꯌꯨꯝꯕꯨꯔꯦꯝꯕꯤ ꯉꯁꯥꯏ ꯃꯃꯥꯗꯣ ꯃꯃꯥꯁꯤꯅ ꯊꯕꯛ ꯑꯃ ꯆꯠꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯁꯨ ꯀꯀꯥꯁꯦ ꯍꯦꯛꯇ ꯄꯨꯕ ꯑꯗꯨ ꯃꯣꯏ ꯏꯃꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕꯒꯤꯔ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯐꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯇꯝꯗꯨ ꯗꯨꯀꯥꯟ ꯑꯆꯧꯕ ꯐꯝꯕ ꯃꯌꯥꯡꯒꯁꯦ ꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯣꯏꯗ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯗꯅ ꯈꯣꯠꯇꯅ ꯁꯪꯒ ꯄꯪꯒꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯅ ꯂꯩꯕ ꯏꯃꯨꯡ ꯑꯣꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯆꯥꯛ ꯏꯁꯤꯡꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯥꯅꯕꯤ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯄꯩꯁా ꯄꯥꯏꯔꯕ ꯊꯕꯛ ꯌꯥꯝ ꯆꯥꯎꯅ ꯇꯧꯕ ꯅꯨꯄꯤꯁꯤꯡꯁꯦ ꯁꯤꯁꯤꯒ ꯃꯣꯏꯗꯒ ꯂꯥꯛꯑꯒ ꯇꯣꯏꯅꯗꯤ ꯇꯧꯗꯦ ꯅꯣꯡ ꯐꯥꯗꯣꯛꯀ ꯂꯥꯛꯑꯒ ꯖ꯭ꯋꯥꯔꯒ ꯁꯥꯟꯅꯕꯒꯤ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯕ ꯁꯤꯒꯤ ꯊꯕꯛꯀꯁꯦ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯣ ꯁꯤꯁꯦ ꯅꯨꯄꯤ ꯈꯛꯇꯁꯨ ꯅꯠꯇꯦ ꯂꯥꯛꯏꯁꯦ ꯑꯗꯩ ꯅꯨꯄꯥꯁꯤꯡꯁꯨ ꯂꯥꯛꯑꯦ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯌꯨꯝꯕꯨ ꯅꯨꯄꯥꯁꯦ ꯁꯤꯁꯦ ꯃꯔꯛꯇ ꯂꯥꯛꯑꯦꯕꯀꯣ ꯃꯔꯛꯇꯒ ꯂꯥꯛꯏ ꯃꯥꯁꯦ ꯅꯨꯄꯤ ꯑꯇꯣꯞꯄ ꯂꯣꯜꯂꯦ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯍꯥꯏꯐꯦꯠ ꯇꯥꯏꯌꯦꯕ ꯀꯀꯥꯅ ꯗꯥꯏꯔꯦꯛꯇꯤ ꯈꯪꯗꯦꯀꯣ ꯑꯗꯨꯒ ꯃꯌꯥꯡꯁꯤꯅ ꯋꯥꯔꯤ ꯁꯥꯕꯗ ꯍꯥꯏꯐꯦꯠꯀ ꯌꯥꯎꯕꯗꯣꯀꯣ ꯗꯥꯏꯔꯦꯛꯃꯛꯁꯨ ꯍꯦꯛ ꯈꯪꯗꯕꯤ ꯅꯨꯄꯤ ꯂꯣꯜꯂꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨ ꯌꯨꯝꯗꯗꯤ ꯄꯥꯛꯅ ꯂꯩꯇꯦꯕꯀோ ꯑꯗ ꯃꯥꯏ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯒ ꯂꯥꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯣꯏꯔꯦ ꯑꯁ ꯀꯣꯟ ꯐꯦꯡꯕꯗꯒꯤ ꯑꯗꯒꯤ ꯁꯥ ꯉꯥ ꯊꯣꯡꯕꯒꯤ ꯑꯋꯥꯕꯗꯣ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12-12 ꯇꯨꯝꯗꯕꯤꯗꯒ ꯊꯣꯡꯗꯅ ꯆꯥꯗꯅ ꯑꯗꯨꯝ ꯂꯩꯕꯗꯣ ꯁꯤꯁꯤꯒꯤ ꯑꯋꯥꯕꯁꯤꯁꯨ ꯀꯀꯥꯁꯦ ꯊꯦꯡꯅꯔꯛꯑꯦ ꯑꯗꯨꯕꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗꯦ ꯁꯤꯁꯦ ꯃꯥꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯅꯦꯅ ꯈꯟꯖꯒꯤꯕ ꯁꯤꯗꯒꯤ ꯇꯞꯅ ꯁꯨꯝ ꯃꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ
ꯌꯨꯝꯕꯨꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯁꯤꯁꯤꯒꯤ ꯃꯅꯥꯛꯇꯗ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯁꯤꯁꯨ ꯀꯀꯥꯒꯤ ꯃꯔꯥꯟ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯋꯥꯈꯜ ꯐꯥꯊꯍꯧꯗꯕ ꯑꯣꯏꯗꯣꯏꯔꯥ ꯃꯥꯒꯤ ꯑꯁꯣꯏꯕꯗꯤ ꯑꯁꯣꯏꯕ ꯑꯣꯏꯗꯣꯏꯅꯦ ꯆꯥꯃꯛꯇ ꯄꯤꯔꯦ ꯃꯌꯥꯡꯗꯨꯅ ꯄꯤꯒꯗꯕꯗ ꯃꯌꯥꯡ ꯃꯆꯥꯗꯨꯅ ꯄꯤꯒꯗꯕꯗ ꯃꯥꯅ ꯆꯪꯁꯤꯜꯂ ꯍꯦꯛ ꯄꯤꯔꯨ ꯃꯤꯒꯤ ꯆꯨꯝꯅ ꯂꯩꯖꯕꯗꯣ ꯃꯥꯅ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯨꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯌꯨꯝꯕꯨꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯁꯥꯎꯔꯒ ꯉꯥꯡꯉꯒ ꯆꯩꯔꯛꯄ ꯑꯣꯏꯔꯁꯨ ꯃꯥꯅ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯉꯥꯏꯍꯥꯛ ꯆꯪꯁꯤꯜꯂꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯖꯤꯜꯂꯨꯕ ꯑꯗꯩ ꯄꯥꯈꯣꯟꯃꯛꯇ ꯆꯠꯂꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯌꯥꯅꯕꯗ ꯆꯠꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩ ꯉꯥꯏꯍꯥꯛꯀ ꯐꯝꯃꯒ ꯂꯩꯔꯤꯉꯩꯁꯤꯗ ꯃꯥꯅ ꯍꯩ ꯔꯥꯁꯦ ꯈꯣꯛꯑꯒ ꯄꯤꯁꯟꯕ ꯏꯀꯥꯏ ꯏꯀꯤꯃ ꯈꯪꯗ꯭ꯔꯦ ꯀꯀꯥꯁꯦ ꯃꯅꯥꯛꯇꯗ ꯂꯩꯅꯕ ꯍꯣꯠꯅꯕ ꯃꯁꯛꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯍꯧꯔꯗꯤꯅ ꯃꯤꯑꯣꯏꯕꯁꯦ ꯂꯩꯗꯅ ꯃꯁꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ ꯀꯀꯥ ꯈꯛꯇꯒꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡꯁꯨ ꯐꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏ ꯅꯨꯄꯤꯁꯦ ꯃꯁꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯁꯦ ꯎꯕꯗ ꯅꯨꯄꯥꯗ ꯊꯃꯣꯏꯗ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯀꯣ ꯊꯃꯣꯏꯗ ꯏꯊꯤꯜ ꯑꯃꯗꯤ ꯐꯥꯎꯋꯦ ꯍꯥꯏꯌꯦꯕ ꯑꯄꯥꯝꯕ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯁꯤ ꯑꯣꯏꯔꯝꯒꯅꯦꯅ ꯈꯜꯂꯦ ꯀꯀꯥꯅ ꯃꯇꯝꯗꯨꯗꯀꯣ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯏꯗꯕ ꯁꯨꯝ ꯍꯦꯟꯒꯠꯅꯔꯦ ꯀꯣꯏꯗꯕ ꯍꯦꯟꯒꯠꯅꯕꯗꯒꯤ ꯃꯣꯏ ꯑꯅꯤꯁꯦ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯔꯝꯕꯗꯒꯤ ꯅꯨꯡꯁꯤꯕꯔꯣꯝꯗ ꯂꯥꯛꯑꯦ ꯅꯨꯄꯤ ꯃꯁꯥꯅꯁꯨ ꯌꯥꯏ ꯌꯥꯗꯦ ꯑꯗꯨ ꯑꯗꯥ ꯀꯩꯝꯇ ꯍꯥꯏꯅꯗꯕꯤꯗ ꯃꯣꯏꯕꯥꯅꯤꯁꯦ ꯀꯣꯏꯅꯗꯨꯅ ꯍꯦꯛ ꯂꯣꯏꯅꯕ ꯑꯗꯒꯤ ꯊꯕꯛ ꯆꯠꯂꯨꯁꯦꯅ ꯍꯦꯛ ꯊꯣꯛꯂꯛꯑꯒ ꯁꯤꯅꯦꯃꯥ ꯌꯦꯡꯕꯝꯗ ꯍꯦꯛ ꯆꯠꯄ ꯅꯨꯃꯤꯠꯁꯦ ꯁꯜꯋꯥꯔ ꯌꯥꯝ ꯁꯤꯖꯤꯟꯅꯩ ꯍꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯌꯨꯝꯕꯨꯁꯤ ꯃꯆꯥꯅꯨꯄꯤꯁꯦ ꯁꯜꯋꯥꯔꯁꯦ ꯏ ꯃꯆꯨ ꯁꯦꯠꯂꯦ ꯍꯥꯏ ꯅꯨꯃꯤꯠꯁꯦ ꯃꯥ ꯁꯨꯡꯀꯥꯎ ꯀꯥꯎꯗꯦ ꯏ ꯃꯆꯨꯒꯤ ꯁꯜꯋꯥꯔ ꯑꯃ ꯁꯦꯠꯂꯛꯑꯦꯗꯅ ꯑꯗ ꯃꯁꯝꯁꯦ ꯕꯤꯟꯗꯤ ꯂꯣꯜꯂꯦ ꯃꯇꯝꯗꯨꯗ ꯃꯥꯅ ꯃꯥꯟꯈꯤꯕꯁꯦ ꯄꯨꯅꯝ ꯑꯅ ꯍꯤꯟꯗꯤ ꯐꯤꯂꯝꯒꯤ ꯍꯦꯔꯣꯅꯤ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏ ꯄꯨꯅꯝ ꯍꯥꯏꯕ꯭ꯔꯥ ꯄꯨꯅꯝꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯌꯦꯕꯀꯣ ꯐꯖꯕꯁꯦ ꯂꯣꯏꯔꯦ ꯑꯗꯣ ꯊꯕꯛ ꯆꯠꯂꯤꯅꯤ ꯍꯥꯏꯔꯒ ꯆꯠꯂꯕꯀꯣ ꯃꯣꯏ ꯑꯅꯤꯁꯦ ꯆꯠꯂꯒ ꯁꯤꯅꯦꯃꯥ ꯌꯦꯡꯐꯝꯁꯤꯗ ꯆꯠꯂꯦ ꯃꯇꯝꯗꯨꯗꯗꯤ ꯍꯤꯟꯗꯤ ꯐꯤꯂꯝ ꯀꯥꯞꯄꯦ ꯍꯥꯏꯌꯦ ꯍꯤꯟꯗꯤ ꯐꯤꯂꯝꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯀꯥꯞꯄꯗꯣ ꯃꯣꯏꯕꯥꯅꯤꯁꯦ ꯐꯤꯂꯝꯒ ꯌꯦꯡꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯣꯏꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯣꯏꯅꯖꯔꯛꯄꯗꯣ ꯀꯀꯥꯒꯤ ꯐꯤꯔꯣꯜꯒ ꯍꯦꯛ ꯂꯩꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯑꯗꯒꯤ ꯊꯥꯒꯤꯀꯣ ꯃꯣꯏꯒꯤ ꯄꯩꯁా ꯄꯤꯕꯗꯣ ꯀꯀꯥꯅ ꯂꯩꯔꯛꯏꯁꯦ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯑꯦꯕꯀꯣ ꯊꯥ ꯑꯃꯒ ꯐꯥꯖꯤꯜꯂꯛꯇ꯭ꯔꯤꯉꯩ ꯃꯔꯛꯀꯣ ꯃꯥꯅ ꯂꯩꯕ ꯊꯥꯈꯥꯏꯃꯨꯛ ꯁꯨꯔꯛꯄ ꯀꯥꯟꯁꯤꯗ ꯅꯌꯨꯝꯗꯒ ꯆꯠꯂꯨꯁꯣꯅ ꯍꯧꯖꯤꯛꯀꯤ ꯌꯨꯝꯕꯨ ꯅꯨꯄꯤꯁꯦ ꯁꯤꯁꯤꯅꯒ ꯆꯥꯅ ꯊꯛꯅꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯡ ꯗꯨꯀꯥꯟ ꯐꯝꯕꯒ ꯈꯪꯅꯕꯅꯤꯅ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯆꯦꯡ ꯀꯣ ꯆꯦꯡꯒꯁꯦ ꯃꯌꯥꯝ ꯄꯤꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯖꯤꯞꯇꯒ ꯇꯧꯔꯒ ꯆꯠꯇꯅ ꯃꯌꯨꯝꯗꯒ ꯆꯠꯂꯨꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯌꯨꯝꯕꯨꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯒꯁꯦ ꯌꯥꯎꯔꯨꯏ ꯍꯥꯏꯕꯀꯣ ꯌꯥꯎꯗꯅ ꯌꯥꯝꯅ ꯃꯥꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯀꯥꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤꯁꯦ ꯃꯇꯝꯗꯨꯗ ꯐꯣꯟ ꯅꯨꯡꯊꯣꯛꯄ ꯈꯣꯠꯄ ꯑꯝꯇ ꯅꯠꯇꯦ ꯑꯗꯣ ꯃꯥꯅꯗꯤ ꯌꯥꯝꯅ ꯈꯣꯏꯔꯥꯡꯖꯕ ꯏꯝꯐꯥꯜꯗ ꯂꯩꯅꯤ ꯂꯩꯊꯣꯛꯈ꯭ꯔꯒ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃꯒ ꯂꯥꯛꯃꯤꯟꯅꯕꯗꯨꯗꯤ ꯀꯅꯥꯏ ꯊꯃꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯅꯦ ꯑꯗꯣ ꯀꯀꯥꯁꯦ ꯑꯗꯨꯒꯤ ꯋꯥꯈꯜ ꯀꯩꯝ ꯆꯪꯗ꯭ꯔꯦ ꯍꯥꯏ ꯎꯅꯔꯝꯃꯦ ꯀꯥꯏꯅꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯔꯝꯃꯤ ꯃꯣꯏꯕꯥꯏꯁꯦ ꯊꯦꯡꯅꯔꯝꯃꯤ ꯎꯅꯔꯝꯃꯤ ꯍꯥꯏꯕꯁꯦ ꯂꯣꯏ ꯀꯥꯎꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯒ ꯃꯥꯅ ꯃꯌꯨꯝꯗ ꯂꯥꯛꯑꯦ ꯀꯥꯟꯅꯒ ꯀꯀꯥꯅ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤ ꯃꯥꯅ ꯕꯤꯟꯗꯤ ꯄꯤꯔꯝꯕ ꯅꯨꯄꯤꯗꯣ ꯑꯗꯨꯒꯁꯦ ꯎꯅꯗꯕꯤꯗ ꯑꯗꯨꯝ ꯍꯜꯂꯛꯄꯤꯅꯦꯕꯀꯣ ꯑꯗꯩ ꯊꯥ ꯑꯃꯨꯛ ꯐꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯃꯥꯅ ꯀꯀꯥꯅ ꯐꯖꯅ ꯈꯪꯍꯧꯕꯗ ꯁꯦꯜ ꯑꯃꯨꯛ ꯄꯤꯕ ꯂꯥꯛꯑꯦꯀꯣ ꯃꯃꯥꯗ ꯃꯥꯒꯤ ꯊꯥꯒꯤ ꯐꯪꯕ ꯁꯦꯜꯁꯦ ꯃꯥꯅ ꯈꯔ ꯄꯥꯏꯍꯧꯔꯦ ꯑꯗꯨꯒ ꯃꯃꯥꯗ ꯈꯔ ꯄꯤꯔꯝꯃꯦ ꯁꯦꯜꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏ ꯃꯇꯝꯗꯨꯗꯀꯣ ꯌꯥꯝ ꯌꯥꯝꯕ ꯁꯦꯜꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯉꯣꯟꯗꯗꯤ ꯌꯥꯝ ꯌꯥꯝꯅ ꯂꯧꯖꯕ ꯑꯗꯩ ꯀꯀꯥꯒꯤ ꯍꯦꯛ ꯃꯃꯥꯅꯁꯨ ꯄꯩꯁꯥꯁꯦ ꯌꯥꯝ ꯌꯥꯝꯕ ꯑꯣꯏꯅ ꯈꯟꯖꯕꯗꯨꯗꯤ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯄꯦꯔꯨꯛ ꯀꯣ ꯀꯀꯥ ꯍꯣꯏ ꯂꯝꯗ ꯐꯪꯕ ꯄꯦꯔꯨꯛ ꯑꯗꯒꯤ ꯀꯩꯅꯣ ꯌꯥꯝ ꯍꯦꯛꯂꯩ ꯍꯥꯏ ꯃꯇꯝꯗꯨꯗ ꯃꯔꯣꯏꯁꯦ ꯌꯥꯝ ꯄꯥꯟꯅꯔꯝꯃꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯐꯛꯄꯥꯏ ꯇꯨꯅꯤꯡꯈꯣꯛꯀꯥꯁꯦ ꯍꯦꯛꯑꯒ ꯂꯐꯨꯒꯥꯁꯦ ꯂꯦꯜꯂꯒ ꯄꯤꯔꯛꯑꯦ ꯍꯥꯏꯕꯀꯣ ꯏꯔꯣꯜꯂꯒ ꯆꯥꯎꯆꯣ ꯈꯣꯠꯂꯨꯆꯣ ꯀꯥꯏꯅꯒ ꯑꯗꯒꯤ ꯍꯜꯂꯛꯄꯒꯤ ꯅꯨꯃꯤꯠꯁꯦ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯉꯁꯥꯏꯒꯤ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯁꯤꯁꯤꯅ ꯀꯀꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯍꯌꯦꯡꯋꯥꯏ ꯅꯣꯏꯗ ꯂꯩꯔꯀꯥꯟꯗ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯌꯨꯝꯗꯨꯗ ꯅꯣꯏ ꯃꯌꯥꯝꯒ ꯑꯩꯒꯁꯦ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯏꯇꯩꯒꯁꯦ ꯌꯥꯝ ꯌꯥꯝꯗꯣꯔꯤ ꯈꯣꯠꯇꯣꯔꯤ ꯍꯥꯏꯕꯁꯦ ꯀꯀꯥꯁꯤꯅ ꯌꯥꯝ ꯍꯔꯥꯎꯖꯕꯗꯣ ꯉꯁꯥꯏꯒꯤ ꯑꯁ ꯑꯩꯅ ꯂꯧꯔꯗꯕꯅꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥꯅꯤ ꯑꯁ ꯑꯩꯗꯤ ꯀꯩꯝ ꯋꯥꯠꯂꯔꯣꯏ ꯀꯥꯏꯅ ꯈꯟꯕꯩ ꯀꯀꯥꯅ ꯑꯁ ꯅꯪ ꯑꯩꯈꯣꯏꯔꯣꯝꯗꯒ ꯂꯩꯍꯜꯂꯣꯏꯗ ꯏꯕꯥꯅꯤꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ ꯑꯩꯗꯤ ꯅꯣꯏꯗ ꯌꯥꯎꯑꯣ ꯏꯜꯂꯒ ꯂꯩꯔꯗꯕꯅꯤ ꯒꯥꯏ ꯑꯗꯒꯤ ꯍꯧꯖꯤꯛ ꯌꯨꯝꯕꯨꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯑꯗꯣ ꯌꯨꯝꯗ ꯃꯔꯛꯇꯗꯤ ꯆꯠꯁꯤꯗ ꯌꯨꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯀꯥꯟ ꯍꯥꯏꯕꯁꯤꯗ ꯀꯀꯥꯗꯤ ꯊꯃꯣꯏꯁꯦ ꯄꯨꯔꯥ ꯂꯣꯏꯔꯦ ꯃꯥꯗꯤ ꯍꯔꯥꯎꯕꯩ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ ꯃꯥ ꯅꯨꯡꯁꯤꯅꯔꯦ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯅꯔꯛꯄꯩꯅ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯃꯨꯡ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯦ ꯑꯗꯩ ꯏꯃꯨꯡꯗꯨꯅ
ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯃꯌꯥꯝ ꯂꯩꯕ ꯑꯣꯏꯔꯁꯨ ꯏꯃꯨꯡꯁꯤꯗ ꯃꯤꯁꯦ ꯂꯩꯇꯥꯅ ꯂꯩꯕ ꯃꯤꯁꯦ ꯂꯩꯇꯕ, ꯊꯕꯛ ꯆꯤꯟꯅꯕꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯏꯃꯨꯡ ꯑꯣꯏꯕꯒꯤ ꯑꯃꯅ ꯑꯃꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯇꯝ ꯐꯪꯗꯕꯒꯤꯔ ꯀꯥ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯃꯇꯥꯡꯁꯨ ꯌꯥꯎꯈꯤꯕꯀꯣ ꯍꯧꯖꯤꯛꯀꯤ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯒ ꯀꯀꯥꯁꯤꯒ ꯃꯣꯏꯅ ꯇꯨꯝꯕꯅ ꯁꯪꯒꯣꯏꯗ ꯇꯨꯝꯕꯅꯤ, ꯑꯗꯨꯕꯨ ꯌꯨꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤꯅ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯃꯣꯏꯁꯦ ꯌꯨꯝꯕꯥꯟ ꯃꯔꯤꯁꯦ ꯊꯝꯈꯤ꯫ ꯀꯀꯥꯅ ꯃꯇꯝꯁꯤꯗ ꯈꯜꯂꯦꯕꯀꯣ ꯃꯥꯁꯦ ꯄꯨꯔꯥ ꯑꯩꯒꯤ ꯑꯣꯏꯔꯕꯅꯦ, ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯐꯕꯁꯦ ꯂꯩꯇꯦ ꯀꯥꯏꯅ ꯈꯟꯖꯕꯗꯣ, ꯃꯁꯥ ꯃꯊꯟꯇ ꯆꯥꯎꯊꯣꯛꯆꯕ ꯄꯪꯄꯣꯛꯇ ꯄꯣꯛꯆꯈꯤꯕꯗꯣ ꯀꯣ ꯃꯥꯁꯦ ꯄꯨꯔꯥ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯈꯜꯂꯦ ꯃꯥꯁꯦ꯫ ꯁꯨꯃꯥꯏꯅ ꯈꯟꯕꯗꯤ ꯃꯥꯅ ꯁꯛꯀꯥꯁꯦ ꯇꯥꯈꯠꯄꯤ ꯇꯧꯋꯦꯕꯀꯣ ꯃꯁꯥ ꯃꯊꯟꯇ, ꯍꯧꯖꯤꯛꯇꯕꯨ ꯌꯥꯝ ꯁꯥꯊꯤꯅ ꯏꯀꯥꯏꯖꯔꯦ ꯍꯥꯏ ꯃꯌꯥꯡ ꯃꯆꯥꯒꯁꯦ ꯃꯥꯅꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯗꯣꯀꯣ ꯍꯦꯛ ꯉꯥꯡꯕꯤ ꯆꯩꯕꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯣꯏꯔꯣ ꯃꯥꯅ ꯍꯦꯛ ꯍꯩꯄꯥ ꯁꯥꯖꯟꯕ, ꯑꯗꯩ ꯑꯇꯩ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯈꯣꯠꯄ ꯑꯣꯏꯔꯁꯨ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯀꯣꯏꯋꯥ ꯋꯥꯕꯗꯣ, ꯃꯤꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯗꯕ ꯃꯇꯝꯗ ꯀꯀꯥꯁꯦ ꯃꯥꯅ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯏꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ, ꯌꯨꯝꯁꯤꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯃꯤꯅꯥꯏ ꯑꯣꯏ ꯂꯩꯔꯒ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯈꯜꯂꯝꯒꯅꯤ ꯃꯇꯝꯗ꯫ ꯀꯀꯥꯅ ꯈꯟꯖꯔꯨꯕꯅꯀꯣ ꯃꯇꯝꯗ ꯑꯩꯁꯦ ꯅꯤꯡꯉꯣꯜ ꯃꯋꯥꯅꯤ, ꯃꯥꯁꯦ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ, ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯔꯗꯕꯅꯤꯅ ꯑꯩꯅ ꯏꯃꯨꯡꯁꯤꯒꯤ ꯐꯠꯇꯕ ꯑꯝꯇ ꯇꯧꯕ ꯌꯥꯗꯦ, ꯏꯃꯨꯡꯁꯤꯒꯤ ꯃꯥꯡꯗꯅꯕ ꯍꯣꯠꯅꯕꯅꯦꯅ ꯀꯀꯥꯅ ꯆꯞ ꯌꯨꯡꯅ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯈꯤꯕ ꯃꯇꯝꯗꯨꯗ ꯇꯣꯏꯅ ꯇꯣꯏꯅ ꯁꯤꯅꯤꯃꯥ ꯌꯦꯡꯕꯁꯤꯗꯤ ꯆꯠꯂꯦ꯫ ꯁꯤꯅꯤꯃꯥ ꯌꯦꯡꯕ ꯆꯠꯂꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯌꯨꯝꯕꯨ ꯌꯨꯝꯕꯨ ꯅꯨꯄꯤꯁꯦ ꯃꯥ ꯂꯩꯇꯕ ꯃꯇꯝ, ꯅꯨꯄꯤꯁꯤꯒꯤꯗꯤ ꯃꯕꯨꯡꯁꯤꯡ ꯇꯥꯔꯦꯅ, ꯃꯕꯨꯡꯁꯤꯡ ꯂꯩꯇꯕ ꯃꯇꯝ, ꯑꯗꯒꯤ ꯃꯤ ꯈꯤꯇꯪ ꯇꯥꯛꯄ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦ, ꯁꯤꯗ ꯃꯌꯥꯡ ꯃꯆꯥꯁꯤꯅ ꯃꯌꯨꯝꯁꯦ ꯁꯪꯍꯜꯂꯒ ꯃꯣꯏꯕꯥꯅꯤꯅ ꯁꯤꯅꯤꯃꯥ ꯌꯦꯡꯕ ꯍꯦꯛ ꯆꯠꯊꯣꯛ ꯑꯃ ꯍꯦꯛ ꯆꯠꯊꯣꯛ, ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯇꯥꯡꯀꯛ ꯌꯥꯝ ꯌꯥꯎꯏ ꯍꯥꯏꯌꯦ꯫ ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯃꯇꯝꯗꯨꯗ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯕꯀꯣ, ꯆꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯍꯩ ꯅꯨꯡ ꯄꯪꯊꯥꯗ ꯊꯥꯖꯤꯟꯕꯗꯣꯀꯣ, ꯇꯁꯦꯡꯅꯃꯛꯅ ꯂꯩꯀꯣꯜ ꯑꯣꯏꯅ ꯁꯦꯝꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯠꯇꯕ, ꯍꯩ ꯆꯥꯔꯁꯦ ꯄꯨꯔꯛꯑꯒ ꯑꯗꯨꯋꯥꯏꯗ ꯄꯪꯊꯥ ꯊꯥꯖꯤꯟꯕꯒꯤ ꯌꯥꯝ ꯂꯩ ꯍꯥꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯃꯇꯝꯁꯦ ꯊꯥꯕꯜꯒ ꯌꯥꯝ ꯌꯦꯡꯃꯤꯟꯅꯩ ꯍꯥꯏꯕ, ꯍꯧꯖꯤꯛꯀꯤ ꯌꯨꯝꯕꯨ ꯃꯆꯥꯅꯨꯄꯤꯁꯤꯒ ꯀꯀꯥꯁꯤꯒ ꯊꯥꯕꯜꯒ ꯌꯦꯡꯃꯤꯟꯅꯗꯅ, ꯑꯗꯩ ꯈꯨꯠꯀꯥꯁꯦ ꯂꯣꯟꯁꯤꯟꯅꯔꯒ ꯄꯥꯏꯕꯗꯣ, ꯄꯥꯏꯔꯒ ꯄꯨꯟꯁꯤꯒꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯀꯃꯥꯏꯅ ꯂꯩꯕ, ꯇꯁꯦꯡꯅ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯀꯔꯤ ꯇꯧꯔꯒ ꯏꯕꯥꯅꯤ ꯍꯤꯡꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕ ꯀ ꯍꯥꯏꯕꯁꯤꯗ ꯅꯨꯄꯤꯁꯤꯅ ꯅꯪꯒꯤꯗꯤ ꯀꯩꯝ ꯋꯥꯔꯨꯅꯨ, ꯃꯣꯏꯒꯤ ꯗꯨꯀꯥꯟ ꯚꯔꯥ ꯌꯥꯝ ꯁꯥꯟꯗꯣꯛꯑꯦ ꯍꯥꯏꯕꯀꯣ, ꯚꯔꯥꯁꯤꯡꯁꯦ ꯇꯧꯔꯒ ꯅꯪꯁꯨ ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯒ ꯑꯗꯨꯝ ꯍꯤꯡꯉꯒ ꯂꯣꯏꯔꯦ ꯀꯥꯏꯅ ꯈꯟꯕ꯫ ꯀꯀꯥꯁꯦ ꯌꯥꯝ ꯍꯔꯥꯎꯖꯩ, ꯑꯩꯁꯦ ꯏꯝꯐꯥꯜꯗ ꯑꯗꯨꯝ ꯂꯩꯗꯣꯔꯕꯅꯤꯀꯣ, ꯑꯩꯁꯦ ꯄꯨꯔꯥ ꯏꯝꯐꯥꯜ ꯃꯆꯥ ꯑꯣꯟꯗꯣꯔꯕꯅꯤꯀꯣ ꯈꯟꯕꯁꯤꯗ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯖꯕꯗꯣꯀꯣ ꯃꯉꯣꯟꯗ꯫ ꯑꯗꯒꯤ ꯃꯥꯅꯒ ꯍꯥꯏꯒꯤꯀꯣ ꯍꯧꯖꯤꯛꯀꯤ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯁꯤꯗ ꯅꯪꯁꯦ ꯅꯁꯝꯁꯦ ꯁꯥꯡꯅ ꯈꯥꯛꯎ, ꯇꯦꯟꯕꯁꯦ ꯐꯖꯗꯦ, ꯅꯨꯄꯤꯁꯤꯗꯤ ꯃꯁꯝ ꯁꯥꯡꯉꯒꯅ ꯍꯦꯟꯅ ꯐꯖꯕꯅꯤ ꯈꯣꯠꯄꯅꯤ, ꯅꯪꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯉꯥꯔꯣꯏ ꯁꯕꯥꯟ ꯇꯥꯏ ꯍꯥꯏꯕ, ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩ ꯍꯥꯏꯕ, ꯉꯥꯔꯣꯏ ꯁꯕꯥꯟ ꯇꯥꯕꯅꯤꯅ ꯁꯝ ꯁꯥꯡꯗꯤ ꯌꯥꯝ ꯐꯖꯅꯤ ꯍꯥꯏꯕꯁꯤꯗꯤ ꯍꯣꯏ ꯑꯩ ꯁꯝ ꯈꯥꯛꯀꯦ ꯀꯥꯏꯅ ꯁꯝꯒꯥꯁꯦ ꯈꯥꯛꯑꯦ꯫ ꯑꯗ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯀꯀꯥꯅ ꯍꯥꯟꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤꯗꯣ, ꯃꯥꯅ ꯕꯤꯟꯗꯤ ꯄꯤꯕ ꯅꯨꯄꯤꯗꯣ, ꯀꯨꯆꯨ ꯃꯨꯠꯇꯛ ꯇꯧꯔ ꯔꯥꯁꯤ ꯌꯥꯝ ꯂꯩꯕꯤ ꯃꯤ ꯄꯤꯛꯇꯛ ꯇꯧꯕꯤꯗꯣ, ꯃꯥꯁꯦ ꯅꯣꯡꯃ ꯂꯥꯛꯑꯦꯀꯣ, ꯃꯥꯒ ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯁꯤꯒ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯀꯀꯥꯁꯦꯀꯣ ꯃꯥꯅ ꯂꯥꯛꯏꯒꯤ ꯃꯔꯝꯁꯦ ꯈꯪꯉꯦꯕ, ꯉꯁꯥꯏꯒꯤ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯅꯤ ꯄꯥꯎ ꯀꯩꯝ ꯐꯥꯎꯔꯛꯇꯕꯁꯦ ꯂꯥꯛꯏ ꯑꯣꯏꯔꯝꯅꯦ ꯀꯥꯏꯅꯒ ꯈꯟꯖꯕꯗꯣꯀꯣ, ꯃꯇꯝꯗꯨꯗ ꯑꯦꯟꯁꯥꯡ ꯅꯥꯄꯤꯒ ꯌꯥꯝ ꯄꯨꯔꯛꯑꯦ꯫ ꯀꯀꯥꯅꯁꯨ ꯄꯥꯝꯕ ꯄꯥꯝꯗꯕ ꯍꯥꯏꯗꯨꯅ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯒ ꯌꯥꯝ ꯂꯨꯅꯗꯤ ꯇꯧꯕꯤꯈꯤꯕꯗꯣ, ꯑꯗꯒꯤ ꯃꯥꯅꯒ ꯑꯆꯥꯄꯣꯠꯀꯁꯦ ꯂꯩꯔꯨꯗꯅ ꯃꯥꯗꯤ ꯁꯤꯡꯍꯥꯔ ꯆꯥꯕ ꯐꯪꯉꯝꯃꯣꯏ ꯀꯥꯏꯅꯒꯀꯣ ꯁꯤꯡꯍꯥꯔꯒꯁꯦ ꯂꯩꯕꯤꯗꯅ ꯆꯥꯒꯁꯦ ꯂꯣꯟꯗꯅ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯧꯋꯦꯕ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯀꯥꯅ ꯐꯥꯔꯁꯇ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤꯁꯦ ꯃꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯩ ꯇꯥꯟꯖꯥ ꯄꯤꯕꯤꯒꯗꯕꯗꯣ, ꯑꯗꯣ ꯀꯀꯥꯁꯤꯅ ꯄꯤꯈꯤꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ, ꯀꯀꯥꯅ ꯃꯥꯁꯦ ꯂꯧꯒꯦ ꯁꯨꯛꯈꯟ ꯈꯟꯈꯤꯗ꯭ꯔꯦꯕꯀꯣ꯫ ꯍꯧꯖꯤꯛꯀꯤ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯂꯧꯗꯣꯏꯅꯦꯅ ꯈꯟꯕꯒꯤ ꯃꯉꯣꯟꯗ ꯎꯅꯕꯒꯤ ꯆꯥꯟꯁ, ꯃꯣꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯆꯥꯟꯁꯇꯨꯃꯗꯤ ꯄꯤꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯆꯥ ꯑꯊꯛꯄꯨꯗꯤ ꯃꯌꯥꯝ ꯄꯤꯖꯗꯅ, ꯑꯗꯒꯤ ꯏꯃꯨꯡꯗꯨꯗ ꯂꯩꯕ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯀꯣ ꯁꯤꯒꯁꯦ ꯃꯌꯥꯝ ꯍꯥꯞꯄꯤꯗꯅ ꯃꯣꯏꯁꯦ ꯊꯤꯟꯗꯣꯔꯛꯑꯦ, ꯄꯥꯔꯀꯤꯡ ꯇꯥꯅꯒ ꯊꯤꯟꯗꯣꯛꯄꯤꯕꯗꯣꯀꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤ꯫ ꯋꯥꯍꯩ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯤ, ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯎꯒꯤ ꯃꯨꯇꯛ ꯇꯧꯕꯤ ꯃꯥꯏꯊꯣꯡꯗꯣ ꯉꯥꯡꯁꯜꯂꯦ ꯍꯥꯏꯌꯦꯕꯀꯣ, ꯅꯨꯡꯉꯥꯏꯇꯕ ꯃꯤꯑꯣꯏꯕꯒꯤ ꯁꯛꯐꯝꯁꯦ ꯑꯗꯨꯝ ꯈꯪꯉꯤꯗꯅ, ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯨꯕꯨ ꯀꯀꯥꯅ ꯈꯪꯖꯤꯟꯅꯈꯤꯗ꯭ꯔꯦ, ꯑꯗꯨꯝ ꯈꯪꯖꯤꯟꯅꯗꯕꯅ ꯐꯔꯅꯦꯅ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯄꯥꯎ ꯇꯥꯕ ꯀꯀꯥꯒꯤ ꯃꯃꯥꯟꯗꯣ
ꯑꯗꯨꯅꯒ ꯋꯥꯖꯥꯎ ꯉꯥꯡꯖꯕꯗꯣ ꯏꯆꯥꯗꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯅꯤꯉꯣꯜꯗꯣ ꯂꯧꯗꯣꯔꯕꯅꯤ ꯄꯠꯇꯠꯅ ꯅꯨꯡꯁꯤꯅꯔꯕꯅꯤ ꯍꯧꯖꯤꯛ ꯂꯨꯍꯣꯡꯗꯕꯗ ꯉꯥꯏꯔꯕꯅꯤꯀꯣ ꯃꯥꯅꯁꯨ ꯃꯃꯥꯗ ꯑꯗꯨꯝ ꯋꯥꯔꯤ ꯇꯧꯕꯖꯥꯠꯅꯤ ꯀꯀꯥꯁꯤꯅ ꯑꯗ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯃꯋꯥꯒꯤ ꯇꯥꯏꯞꯇꯅꯤ ꯃꯥꯅ ꯌꯨꯝꯗꯣ ꯊꯥꯗꯣꯛ ꯌꯥꯗꯗꯅ ꯂꯩꯔꯤꯅꯤ ꯊꯥꯏꯅꯩ ꯑꯍꯟꯗꯤ ꯌꯥꯝ ꯄꯪꯁꯨ ꯄꯪꯉꯤꯗꯅꯀꯣ ꯄꯪꯉꯦ ꯍꯥꯏ ꯆꯝꯕ ꯐꯕꯒꯤ ꯑꯗꯒꯤ ꯑꯄꯪꯕ ꯀꯥꯡꯕꯨꯁꯨ ꯂꯩꯔꯤꯅꯤꯗꯅ ꯑꯗ ꯅꯤꯉꯣꯜ ꯃꯋꯥꯒꯤ ꯇꯥꯏꯞꯇꯅꯤ ꯃꯥꯅ ꯏꯃꯨꯡꯗꯣ ꯄꯨꯂꯞ ꯄꯨꯔꯒ ꯂꯩꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯩꯔꯒ ꯂꯨꯍꯣꯡꯒꯗꯕꯅꯤ ꯑꯗꯨ ꯏꯆꯥꯅꯨꯄꯥꯁꯦ ꯑꯥꯗ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯄꯥꯝꯃꯨꯕꯅ ꯂꯣꯏꯔꯦ ꯏꯆꯥꯗꯣ ꯏꯝꯐꯥꯜ ꯃꯆꯥ ꯑꯣꯟꯈꯤꯗꯣꯔꯕꯅꯤ ꯀꯥꯏ ꯂꯩꯀꯥꯏꯗꯒ ꯁꯨꯃꯥꯏꯅꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯕ ꯀꯀꯥꯅꯁꯨ ꯍꯦꯛ ꯍꯥꯏꯔꯨꯕ ꯍꯔꯥꯎꯃꯟꯕꯒꯤ ꯃꯤꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕꯁꯦ ꯏꯃꯥꯗ ꯍꯦꯛ ꯇꯝꯖꯩꯗꯅ ꯑꯗꯩ ꯀꯀꯥꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯗꯣ ꯃꯥꯅ ꯃꯌꯨꯝꯗ ꯃꯔꯛꯇ ꯂꯥꯛꯄꯗ ꯇꯝꯃꯝꯕꯗꯨꯗ ꯃꯃꯥꯅꯁꯨ ꯂꯩꯀꯥꯏꯗ ꯑꯗꯨꯃꯥꯏꯅ ꯁꯥꯕꯒꯤ ꯀꯀꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯁꯦ ꯁꯤꯁꯤꯅꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯕꯒꯤ ꯂꯥꯛꯈꯤꯕ ꯑꯣꯏꯕꯖꯥꯠꯅꯤ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯔꯛꯄ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯌꯨꯝꯕꯨꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯑꯇꯣꯞꯄ ꯃꯤ ꯂꯥꯛꯄ ꯑꯇꯣꯞꯄ ꯃꯤ ꯍꯥꯏꯗꯤ ꯃꯥꯒ ꯆꯍꯤ ꯂꯣꯡꯒꯥ ꯑꯣꯏꯕ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯈꯣꯠꯄ ꯑꯣꯏꯔꯣ ꯍꯣꯏ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯒ ꯍꯦꯛ ꯂꯥꯛꯄꯒ ꯃꯃꯥ ꯍꯣꯏꯒ ꯃꯁꯛꯀ ꯑꯗꯨꯝ ꯈꯪꯅꯕꯀꯣ ꯀꯀꯥꯅꯗꯤ ꯈꯪꯉꯨꯗ꯭ꯔꯦ ꯑꯗ ꯁꯤꯃꯥ ꯌꯦꯡꯕ ꯆꯠꯂꯨꯁꯤ ꯑꯗꯨꯗ ꯆꯠꯂꯨꯁꯤ ꯀꯥꯟꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒ ꯀꯩ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯈꯤꯕ ꯀꯀꯥꯁꯤꯅ ꯊꯅꯝꯕ ꯀꯀꯥꯁꯦ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦ ꯍꯥꯏꯕꯀꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯥꯁꯦ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯀꯩꯒꯤꯅꯣ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯆꯠꯈ꯭ꯔꯤꯁꯦ ꯍꯥꯏꯕ ꯁꯥꯎꯅꯤꯡꯗꯅ ꯇꯛꯁꯤꯒ ꯁꯣꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯇꯥꯡꯀꯛ ꯑꯃ ꯌꯥꯎꯋꯦ ꯍꯥꯏ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯗꯤ ꯀꯣꯠ ꯁꯨꯠ ꯇꯥꯏ ꯇꯧꯗꯅ ꯂꯥꯛꯄꯅꯤꯗꯣ ꯃꯥꯒꯗꯤ ꯌꯥꯝ ꯈꯦꯠꯅꯗ꯭ꯔꯅꯦ ꯑꯗꯨꯗꯨꯒ ꯁꯤꯃꯥ ꯌꯦꯡꯕ ꯆꯠꯁꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯃꯥꯒ ꯈꯪꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯥꯗꯣꯛꯈꯤꯕꯗꯨꯗꯤ ꯃꯥꯁꯨ ꯃꯇꯝꯗꯨꯗ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯑꯗ ꯍꯜꯂꯛꯇꯣꯏꯔꯥ ꯍꯜꯂꯛꯑꯣꯏꯗ꯭ꯔꯥ ꯀꯥꯏꯅꯒ ꯄꯥꯈꯠꯆꯕ ꯑꯗꯩ ꯍꯜꯂꯛꯑꯀꯥꯟꯗꯒ ꯀꯀꯥꯅꯀꯣ ꯃꯣꯏ ꯃꯃꯥ ꯍꯣꯏ ꯀꯣ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨ ꯅꯨꯄꯤꯗோ ꯑꯗꯨꯗ ꯂꯩꯕ ꯀꯥꯟꯗꯗꯤ ꯉꯥꯡꯕ ꯆꯩꯕꯁꯨ ꯌꯥꯗꯦ ꯃꯤꯗꯤ ꯃꯆꯥꯅꯤꯀꯣ ꯃꯔꯤꯗꯨꯁꯨ ꯍꯦꯛꯇ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯁꯣꯝꯗ ꯃꯥꯅ ꯚꯥꯞꯇ ꯄꯪꯁꯥꯗ ꯁꯥꯒꯠꯆꯕꯩ ꯋꯥꯅꯤ ꯄꯪꯖꯕꯒꯤ ꯑꯗꯨꯗ ꯑꯩꯈꯣই ꯅꯨꯃꯤꯗꯥꯡꯁꯦ ꯁꯤꯗ ꯁꯥꯎꯅꯗꯅ ꯈꯠꯅꯗꯅꯒ ꯇꯧꯋꯦ ꯍꯥꯏꯕꯀꯣ ꯀꯀꯥꯁꯤꯅꯒ ꯅꯨꯄꯤꯁꯤꯗ ꯏꯕꯥꯅꯤ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯁꯤ ꯈꯣꯠꯈ꯭ꯔꯁꯤ ꯀꯥꯟꯅ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯁꯤꯁꯤꯅ ꯉꯥꯏꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯦꯜꯂꯣꯏꯁꯤ ꯑꯗꯨꯝ ꯆꯦꯟꯕꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯂꯩꯔꯁꯤꯕꯨ ꯅꯪꯗꯤ ꯑꯩꯈꯣꯏꯗ ꯌꯥꯎ ꯏꯜꯂꯒ ꯂꯩꯔꯁꯤꯕꯨ ꯈꯣꯠꯂꯁꯤꯕꯨ ꯀꯥꯏꯅ ꯍꯦꯛ ꯍꯥꯏꯕꯤꯕ ꯃꯉꯣꯟꯗ ꯑꯗꯩ ꯃꯥꯅ ꯉꯁꯥꯏ ꯅꯪ ꯅꯨꯄꯥꯗꯨꯒ ꯆꯠꯂꯤꯗꯨꯅ ꯀꯩꯗꯧꯕꯅꯣ ꯀꯔꯥꯏꯗꯅꯣ ꯁꯤꯃꯥ ꯌꯦꯡꯕ ꯆꯠꯈ꯭ꯔꯤꯅꯦ ꯑꯩ ꯈꯪꯉꯤ ꯈꯣꯠꯂꯤꯒ ꯍꯥꯏꯕꯁꯤꯗ ꯏꯆꯝ ꯆꯝꯅ ꯈꯪꯅꯕꯅꯤ ꯈꯣꯠꯄꯅꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯔꯤ ꯃꯇꯥꯅꯤ ꯕꯕꯥꯒ ꯇꯤꯟꯅꯕꯅꯤ ꯑꯗ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯆꯥꯅꯤ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕꯅꯤ ꯈꯣꯠꯄꯅꯤ ꯀꯥꯏ ꯁꯨꯝ ꯍꯥꯏꯔꯒ ꯂꯩꯕꯁꯤꯗ ꯃꯥꯁꯨ ꯅꯨꯡꯁꯤꯕ ꯃꯤꯅꯒ ꯍꯥꯏꯕꯅꯤꯅ ꯊꯥꯖꯔꯒꯀꯣ ꯍꯥꯏꯖꯜꯂꯨꯔꯒ ꯑꯗꯒꯤ ꯁꯥꯎꯅꯔꯨꯔꯒ ꯍꯧꯖꯤꯛꯀꯤ ꯌꯨꯝꯕꯨꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯆꯥꯛꯀ ꯍꯦꯛ ꯆꯥꯗꯕꯤ ꯇꯧꯕ ꯆꯥꯛꯀ ꯆꯥꯗꯕꯁꯦ ꯀꯀꯥꯁꯤꯅ ꯃꯥꯏ ꯆꯥꯛ ꯁꯔꯨꯛꯀꯁꯦ ꯊꯥꯡꯖꯜꯂꯒꯀꯣ ꯅꯝꯗꯅꯒ ꯄꯤꯖꯗꯣꯏꯅꯤ ꯆꯥꯛꯁꯦ ꯆꯥꯎꯋꯣ ꯀꯥꯏꯅꯒ ꯊꯦꯝꯗꯅ ꯈꯣꯠꯇꯅꯒ ꯇꯧꯔꯒ ꯆꯥꯛꯀꯁꯦ ꯄꯤꯖꯗꯅ ꯇꯧꯋꯦ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯑꯗꯨꯝꯗꯤ ꯆꯠꯂꯦ ꯀꯀꯥꯁꯨ ꯑꯍꯥꯟꯕꯗꯗꯤ ꯄꯥꯈꯠꯆꯕꯗꯣ ꯑꯍꯥꯟꯕ ꯆꯠꯄ ꯅꯨꯃꯤꯠꯇꯗꯤ ꯃꯥꯁꯤꯕꯨ ꯆꯦꯟꯈ꯭ꯔꯗꯣꯏꯖꯥꯠꯂꯥ ꯀꯥꯏꯅ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯣꯏꯅ ꯆꯠꯄꯁꯦ ꯀꯀꯥꯁꯦ ꯀꯩꯁꯨꯝꯇ ꯈꯜꯂꯛꯇꯔꯦ ꯍꯥꯏꯕꯗꯤ ꯏꯆꯝ ꯆꯝꯅ ꯆꯠꯂꯤꯁꯤꯕꯣꯅ ꯌꯥꯝ ꯄꯪꯉꯤꯀꯣ ꯀꯀꯥ ꯅꯪꯁꯦ ꯃꯇꯝꯗꯨꯗ ꯌꯥꯝ ꯄꯪꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯃꯨꯛ ꯁꯥꯎꯗꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯦꯜꯂꯛꯑꯦ ꯑꯗꯩ ꯀꯀꯥꯁꯤꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯊꯕꯛꯇꯣ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯗꯩ ꯊꯕꯛ ꯍꯥꯏꯁꯦ ꯕꯖꯥꯔꯃꯛꯇ ꯆꯠꯄ ꯑꯣꯏꯔꯣ ꯑꯃꯗ ꯆꯠꯄ ꯑꯣꯏꯔꯣ ꯀꯀꯥꯁꯤꯁꯨ ꯃꯤꯑꯣꯏꯕꯅꯤꯗꯅ ꯑꯗꯩ ꯁꯦꯜ ꯊꯨꯝꯁꯦ ꯃꯥꯅꯁꯨ ꯈꯔ ꯍꯦꯛ ꯈꯞꯆꯕꯀꯣ ꯑꯗꯒꯤ ꯃꯉꯣꯟꯗꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯂꯧꯖꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯗꯣ ꯄꯩꯁꯥꯗꯨ ꯋꯥꯗꯅ ꯐꯪꯉꯤꯗꯅ ꯑꯗꯨꯃꯥꯏꯅ ꯊꯕꯛꯁꯦ ꯑꯗꯨꯝ ꯆꯤꯟꯕ ꯑꯗꯨꯒ ꯌꯨꯝ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯁꯨ ꯅꯨꯄꯤꯁꯤꯁꯨ ꯃꯥꯁꯨ ꯃꯌꯨꯝꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯏꯌꯥꯗ ꯌꯥꯖꯕꯗꯣ ꯃꯥꯅ ꯄꯪꯖꯕꯒꯤ ꯃꯥꯒꯗꯤ ꯊꯥꯛꯁꯨ ꯌꯥꯝ ꯈꯦꯠꯅꯩ ꯃꯤ ꯃꯆꯥꯗꯨꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕꯅꯤꯅ ꯈꯦꯠꯅ ꯇꯥꯕꯅꯤꯗ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒ ꯁꯤꯒꯗꯤ ꯀꯥꯏꯅꯒ ꯃꯥꯅꯒ ꯈꯟꯖꯕ ꯃꯇꯝꯗꯨꯗ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯀꯥꯁꯦ ꯍꯧꯖꯤꯛꯀꯤ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯅ ꯑꯩ ꯀꯥꯗ ꯏꯊꯟꯗ ꯇꯨꯝꯕꯁꯦ ꯀꯤꯖꯩ ꯅꯪ ꯁꯪꯕꯤꯌꯨ ꯀꯥꯏꯅꯒꯀꯣ ꯀꯀꯥꯅꯒ ꯁꯪꯉꯦ ꯏꯃꯨꯡꯗꯗꯤ ꯆꯪꯗꯦ ꯍꯥꯏꯕꯀꯣ ꯏꯃꯨꯡꯗ ꯆꯪꯉꯒ ꯀꯥ ꯑꯃꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯅꯠꯇꯦ ꯊꯣꯡꯅꯥꯎ ꯃꯌꯥꯁꯤꯗ ꯀꯀꯥꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯐꯩꯖꯨꯞ ꯑꯃꯁꯦ ꯅꯤꯡꯊꯝꯊꯥ ꯃꯇꯝꯁꯤꯗ ꯐꯩꯖꯨꯞꯀꯁꯦ ꯁꯨꯞꯆꯜꯂꯒ ꯁꯪꯗꯣꯏꯅꯦ ꯊꯣꯡꯅꯥꯎ ꯃꯌꯥꯁꯤꯗ ꯑꯗꯨꯝ ꯁꯪꯉꯒ ꯂꯩꯗꯣꯏꯕ ꯑꯩ ꯇꯨꯝꯗ꯭ꯔꯤꯐꯥꯎ ꯁꯪꯕꯤꯌꯨ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯀꯀꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯅ ꯅꯨꯡꯁꯤꯖꯕꯗꯣꯀꯣ ꯑꯗꯩ ꯑꯃ ꯅꯨꯄꯤ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯗꯕ ꯀꯀꯥꯅ ꯃꯇꯝꯗ ꯌꯥꯝ ꯐꯪꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯐꯖꯅꯒ ꯑꯗꯨꯝ ꯃꯄꯥꯟꯗꯒꯅꯦ ꯑꯗꯨꯝ ꯁꯪꯉꯒ ꯂꯩꯗꯣꯏꯅꯦ ꯑꯍꯤꯡꯁꯦ ꯇꯨꯝꯗꯕꯤꯗ ꯃꯥꯅ ꯃꯌꯥꯡ ꯃꯆꯥꯗꯨꯅꯅꯦ ꯉꯁꯥꯏ ꯁꯪꯒꯣꯏꯗꯣ ꯑꯗꯨ ꯑꯗꯨꯝ ꯇꯨꯝꯗꯣꯏꯕ
mayang masasinadi khra khange moyanigi mari se ko da haidokano di am haiye yumbu sigi machani pisina khoi baba khanga adi am sauni haye baba hoina sauri da matamda tapna ingna hai sin haiba kansida ngasai gi yumbu matada leminaraga mayang masadu ma tuminnare mana hingda mange sengna haraga hingda mangba khotpa mi base dum leminnabarina mayang masadu su adum leirabanina khara makai di khangbudo mana haidragasu ta udragasu mayang masasina ju magi yana ba yam chachai hai bauji kakaji sai kakasina grade oirabanina sai yumbu gi machana piduna su kakana hai ngai adum imung jo to thabak to yarabanina mayang masase matam da khra tona laijai hai bako mayang masa saudi am sauni ngamgani hai man hana leiraga kakana kon laga kakana kusirasi tobdo nongma ko sigi numise ingtham tagi yamna ingba matam ni haye kogi mapanga thokpa ngamdabi yam ingbagi matamdo sigi matam sida numidang hojiki yumbu nupise sisigi mapura base yumbu nupa tare sisigi mamanaba khara sisu koi chakchana bagi leiba wa yumbu nupa se lakbagi chakchana dana hidang dak thaktana khotana leibagi chain sangse kanna sinba langba honariba kakasiga mayang macha siga duga mayang macha dugi yam wana honaringai timing sida hojiki yumbu sigi macha nupise sisina mu nungdinda cinema yengba chatluba nupa amaga si kakase khara khoirang khosau leibaga mase amtang wari sinang sai chalido kai kino ngasai unabla topa nupa unabaga manadaba yamna koinei khonei moibani luhongadamni khoradamni haibaje ngasai mayang masaduna haijalini khangde amawo pakhanabagi ni khangde kogi nasona na hek haibadu kakasina tahawe haibo tahawe maje khoyang khoisau budo cha isinga thomum jamang khangde enchang ahawba cha ni haibagi nungaiba kaimta phaude manumise mutang unaradi na khanba kakase adugi songning bana hemangibanina mase cha ising thonga ko lotion minare mayang macha siga maga dimana dum direct adum changam janida nimisidi mapasu mamasu loi lei nebako duga mabung singdi leitaba jani hojik aduga mana direct ka sida dum changaga imungda leimna ka direct changa wari saba hoba janda wari sadana khotan tawde hojiki yumbu nupi gi macha nupi se sisisu chawdo themboy kai boy to ka sa ka ma da punna koina da na hai tai ne yamna koina da ba mongda matei manau wari sanaba ngangna sakna bagi maong se hojiki yumbu nu pisina ugraba mama sina ugraba de mama sina urga wase kem ngang de ko mama sina changa ga musani pise dum jingthoga pugre jingtho puga kem haide chakse sadre ni mise pakhat lebako kakase ngai sukang khangdraga kamada puna leiminnaga koina da mong hai tare ne ka yengda khidang nuai ta mong da lei ngai duda changa khraga puthokre macha ni pise puthoka ka imta ngangna de degi chakse chadre hojiki yumbu ni bise ma chakcha de ba de chakto sa tho kho to hai ko asawagi wahai amata ulakte mayang masadu ka kakase je chakcha the cha thoka kakase ni michimadi mayang masadu ko mai sango shi ma tumda basu yadre maje ko thabak ka se lo shalo hairaktre ba he nongala ga lo shalo thabak se chalo potharu haraga ko ade maje wakhan ji kitang ni nungai tre kari hairakpa kari tawrakpa te khangaga na musu wakal nungai ba dos yaung illo direct lu khongo haira ba khola ba kana yadraga na ina ma se puraga chengra ba ka si wakhan ji musu nungai ta ba kanjana ga mase yam wai ko snow je ngal di phadoni nong se ngal di phad mi chi mari nong se su ngan de hamba yam wana nongala e de nongala ko mo ilo shabam to pathabak se khara lo shalaga lai ngai stang sa gi hal e ba ko mayam ba hang sa gi yam sathi budo adu do halak pa jani da halaga lainar kas da gi kaka se kausale de mapa de yung ta dum chakre ko wam ta hayam de kaya su kauna de jigi mapa se ka kakaji ga je mayam ba halla e langa kaka se kausala kan sida mayang macha du ngang charam ba kolik do phengon changhan gra ka ma do wai shana be je to kaka de phu bu jani da nangna kai gino yum sida ta sengna minai oina leiraga nangna nupi magi ka de ta changaga
ꯍꯦꯛꯇ ꯆꯪꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯕ ꯆꯪꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯀꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯀꯥꯁꯦ ꯈꯨꯝꯕ ꯑꯝꯇ ꯉꯝꯗꯦꯕ ꯃꯥꯅꯗꯤ ꯃꯇꯝꯗ ꯏꯕꯥꯏꯅꯤ ꯀꯥꯟ ꯕꯦꯕꯥꯔ ꯇꯧꯖꯔꯤꯕ ꯏꯕꯥꯏꯗꯨꯅ ꯐꯖꯅ ꯐꯨꯔꯦ ꯃꯥꯁꯦ ꯅꯥꯐꯝꯒ ꯈꯪꯗꯦ ꯍꯥꯏꯗꯤ ꯅꯥꯁꯨ ꯅꯥꯗꯦ ꯍꯥꯏꯕ ꯄꯥꯈꯠꯄ ꯀꯩꯕꯣꯏ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯁꯨ ꯂꯩꯔꯤꯅꯤ ꯌꯨꯝꯕꯨꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯀꯀꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯁꯦ ꯁꯤꯁꯨ ꯂꯩꯔꯤꯅꯦꯕ ꯀꯀꯥꯁꯦ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯕꯁꯤꯅ ꯐꯨꯕꯁꯦ ꯀꯥꯁꯤꯗ ꯐꯨꯔꯤꯁꯦ ꯌꯨꯝꯕꯨꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯁꯤꯁꯨ ꯂꯩꯔꯤꯅꯦꯕ ꯃꯥꯁꯨ ꯋꯥꯍꯩ ꯑꯝꯇ ꯍꯥꯏꯗꯦꯀꯣ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯇꯧꯕꯤꯒꯅꯨ ꯈꯣꯠꯄꯤꯒꯅꯨ ꯃꯥꯒꯤ ꯃꯔꯥ ꯅꯠꯇꯦꯗꯁꯨ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯜꯂ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯇꯨꯃꯤꯟꯅ ꯃꯥꯁꯨ ꯂꯩ ꯀꯤꯕꯒꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯀꯥꯗꯨꯅ ꯈꯜꯂꯦꯕꯀꯣ ꯃꯥꯁꯨ ꯃꯕꯨꯡꯁꯦ ꯀꯤꯖꯕꯩ ꯑꯣꯏꯔꯝꯅꯤꯗ ꯈꯜꯂꯒ ꯆꯠꯈ꯭ꯔꯣ ꯁꯤꯅꯤ ꯅꯪ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯟ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯌꯨꯝꯁꯤꯗ ꯍꯦꯛ ꯈꯣꯡꯒꯨꯟ ꯇꯥꯔꯛꯄꯗ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯀꯥꯏ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯤꯅ ꯁꯦꯜ ꯈꯔ ꯄꯤꯔꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨꯀꯣꯅ ꯍꯥꯏꯔꯛꯑꯦ ꯅꯨꯄꯤꯁꯦ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯍꯧꯗꯦ ꯃꯥꯁꯦ ꯀꯀꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯐꯤꯔꯣꯜ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯃꯌꯥꯡ ꯃꯆꯥꯗꯣ ꯑꯗꯨꯗꯨꯅ ꯃꯥꯏ ꯃꯐꯤ ꯃꯔꯣꯟꯗꯣ ꯑꯝꯇ ꯆꯤꯊꯍꯜꯂꯝꯒꯅꯨꯀꯣ ꯂꯣꯏꯅ ꯄꯨꯈꯣ ꯈꯣꯠꯀꯣꯅ ꯍꯥꯏꯔꯒ ꯀꯀꯥꯁꯦ ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯔꯛꯑꯦꯕꯀꯣ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯤꯖꯤꯟꯅꯔꯦ ꯃꯥꯅ ꯑꯄꯪ ꯊꯧꯅꯥꯗꯧꯅ ꯏꯃꯨꯡꯗꯨꯒꯤ ꯚꯥꯔ ꯄꯨꯕ ꯌꯥꯕ ꯄꯨꯔꯝꯃꯦ ꯇꯁꯦꯡꯅ ꯑꯣꯏꯖꯅꯥꯝ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯁꯨꯕꯗ ꯑꯃꯅ ꯑꯣꯏꯔꯣ ꯃꯥꯒꯤ ꯑꯣꯏꯖ ꯑꯣꯏꯊꯛ ꯈꯔ ꯂꯧꯒꯗꯕꯗꯣ ꯀꯀꯥꯁꯤꯅ ꯃꯥꯒꯤ ꯃꯌꯨꯝꯃꯛꯅꯤ ꯈꯟꯗꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯩꯄꯥ ꯁꯥꯔꯨꯕꯗꯣ ꯇꯁꯦꯡꯅ ꯃꯥ ꯃꯁꯥꯅ ꯍꯥꯏꯖꯩꯀꯣ ꯍꯩꯄꯥ ꯁꯥꯔꯨꯕꯅ ꯍꯩꯄꯥꯒ ꯁꯥꯖꯔꯨꯔꯒ ꯀꯩꯝꯇ ꯀꯥꯟꯅꯕꯝ ꯈꯪꯗꯕꯗꯣ ꯄꯥꯛ ꯇꯥꯟꯊꯣꯛꯄꯤꯔꯦꯗꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯄꯗꯩ ꯃꯥꯁꯦ ꯍꯜꯂꯛꯑꯒ ꯃꯥꯁꯦ ꯃꯌꯨꯝꯗ ꯂꯩꯔꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯃꯌꯨꯝꯗ ꯌꯧꯕ ꯀꯥꯟꯁꯤꯗꯀꯣ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯅ ꯋꯥꯍꯩ ꯑꯝꯇ ꯍꯥꯏꯔꯛꯇꯕꯗꯣ ꯇꯁꯦꯡꯅ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯊꯃꯣꯏ ꯇꯤꯟꯅꯔꯕꯅꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯟꯅꯖꯔꯕ ꯃꯥꯅ ꯅꯨꯡꯉꯥꯏꯔꯝꯕ ꯌꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯕ ꯌꯥꯏ ꯑꯗꯨꯒ ꯋꯥꯍꯩ ꯑꯃꯇꯪꯗꯤ ꯍꯥꯏꯍꯟꯅꯤꯡꯕꯗꯣ ꯑꯗꯩ ꯃꯥꯁꯦ ꯈꯜꯂꯦ ꯃꯥ ꯌꯨꯝꯁꯨ ꯈꯪꯕꯅꯤꯅ ꯂꯥꯛꯀꯅꯤꯗꯥꯅ ꯍꯥꯏꯅ ꯈꯜꯂꯒ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯦ ꯌꯥꯝ ꯋꯥꯈꯤꯀꯣ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯦꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯗꯅ ꯂꯩꯔꯨꯔꯒ ꯃꯌꯨꯝꯁꯨ ꯈꯔ ꯋꯥꯏ ꯑꯗ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯑꯗꯩ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯒꯤ ꯂꯥꯡꯕ ꯃꯇꯧꯗꯨꯗ ꯀꯀꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯁꯥꯎꯅꯤꯡꯕꯗꯣ ꯂꯥꯡꯕꯗꯣ ꯃꯥꯅ ꯄꯥꯝꯖꯗꯕꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯇꯝꯗꯗꯤ ꯏꯪꯅ ꯆꯤꯡꯅ ꯂꯩꯕꯁꯦ ꯄꯥꯝꯃꯤꯗꯅ ꯑꯗꯨ ꯑꯣꯏꯗ꯭ꯔꯕ ꯃꯣꯏ ꯏꯃꯨꯡꯁꯤꯗꯤ ꯑꯗꯩ ꯃꯃꯥꯅꯒ ꯋꯥꯒꯁꯦ ꯄꯥꯡꯗ ꯉꯥꯡꯕꯤ ꯑꯗꯒꯤ ꯂꯩꯀꯥꯏ ꯃꯤ ꯃꯌꯥꯝꯗ ꯃꯉꯣꯟꯗ ꯍꯪꯉꯛꯄꯗꯣ ꯅꯪꯗꯤ ꯅꯪ ꯂꯩꯔꯤꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯀꯣꯏꯔꯦ ꯂꯨꯍꯣꯡꯗꯣꯔꯦ ꯀꯔꯝ ꯀꯥꯟꯗ ꯂꯧꯕ ꯆꯠꯇꯣꯏꯅꯣ ꯂꯨꯍꯣꯡꯗꯣꯏꯅꯣ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏꯅꯤ ꯈꯪꯗꯦ ꯑꯗꯩ ꯏꯆꯝ ꯆꯝꯅ ꯏꯄꯪ ꯄꯪꯅ ꯍꯪꯖꯔꯛꯄ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔ ꯃꯥꯁꯦ ꯃꯇꯥꯡꯗꯨꯒꯤ ꯉꯝꯅꯕ ꯈꯨꯝꯃꯦ ꯃꯥꯁꯦ ꯌꯨꯝꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗ꯭ꯔꯦꯕ ꯑꯁ ꯑꯩꯁꯦ ꯀꯗꯥꯏꯗꯣꯝ ꯆꯠꯂꯒꯦꯗ ꯃꯇꯝꯗ ꯂꯥꯡꯐꯩ ꯆꯠꯄ ꯀꯥꯏꯅ ꯍꯥꯏꯌꯦ ꯂꯥꯡꯐꯩ ꯆꯠꯄ ꯂꯩꯔꯗꯤ ꯃꯥꯁꯦ ꯆꯠꯈ꯭ꯔꯒꯦꯗꯥꯅ ꯀꯀꯥꯁꯦ ꯈꯜꯂꯦ ꯑꯗ ꯆꯠꯈ꯭ꯔꯦ ꯈꯜꯂꯒ ꯃꯥꯅ ꯂꯥꯡꯐꯩ ꯆꯠꯈ꯭ꯔꯤꯉꯩꯁꯤꯗ ꯍꯧꯖꯤꯛꯀꯤ ꯀꯀꯥꯒ ꯅꯨꯡꯁꯤꯅꯕ ꯌꯨꯝꯕꯨ ꯃꯆꯥꯅꯨꯄꯤꯗꯣ ꯃꯥꯁꯨ ꯑꯃꯨꯛ ꯂꯥꯛꯁꯜꯂꯒꯗꯤ ꯈꯜꯂ ꯃꯥꯁꯦ ꯃꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯈꯥꯡꯉꯩ ꯃꯥꯁꯦ ꯈꯥꯡꯖꯔꯦꯕꯀꯣ ꯀꯀꯥꯅ ꯍꯥꯟꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤꯗꯣ ꯃꯥꯁꯨ ꯂꯨꯍꯣꯡꯉꯒ ꯂꯩꯔꯝꯃꯦꯕ ꯃꯣꯏ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯂꯩꯀꯥꯏ ꯃꯁꯦꯟꯗ ꯑꯗꯨꯝ ꯂꯨꯍꯣꯡꯉꯒ ꯂꯩꯔꯝꯃꯦ ꯑꯗꯨ ꯃꯥꯅ ꯂꯨꯍꯣꯡꯕꯒꯤ ꯃꯊꯥ ꯀꯩꯁꯨ ꯁꯥꯗꯦꯀꯣ ꯃꯥꯅ ꯃꯣꯏ ꯅꯨꯡꯁꯤꯕꯗꯤ ꯅꯨꯡꯁꯤꯅꯔꯝꯃꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯅꯨꯄꯤꯗꯣ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯅ ꯍꯦꯟꯈꯤꯕꯒꯤꯀꯣ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯦ ꯂꯥꯛꯇ꯭ꯔꯦꯀꯣ ꯊꯥ ꯑꯅꯤꯃꯨꯛ ꯐꯥꯗꯦ ꯀꯀꯥꯅ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯏꯃꯨꯡꯁꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯊꯥ ꯑꯃ ꯍꯦꯟꯅꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯅꯤꯗꯤ ꯐꯥꯈꯤꯗꯦ ꯂꯥꯡꯃꯟꯗꯕꯗꯒꯤ ꯀꯀꯥꯅ ꯃꯥꯁꯦ ꯑꯃꯨꯛꯇꯪꯗꯤ ꯆꯠꯂꯨꯒꯦꯅ ꯈꯜꯂꯒꯀꯣ ꯀꯔꯤ ꯈꯜꯂꯤꯅꯣꯗꯣ ꯈꯪꯅꯤꯡꯕꯒꯤ ꯃꯥꯁꯦ ꯆꯠꯂꯨꯔꯦꯕꯀꯣ ꯆꯠꯂꯨꯔꯒ ꯅꯨꯃꯤꯠꯁꯦ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯃꯌꯥꯝꯕ ꯌꯥꯝ ꯁꯥꯊꯤꯕꯗꯣ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯒ ꯃꯥꯅ ꯆꯪꯉꯨꯕ ꯀꯥꯟꯁꯤꯗ ꯃꯥꯕꯨ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯛꯄꯁꯦ ꯈꯪꯅ ꯆꯥꯟꯅꯕꯗ ꯍꯔꯥꯎ ꯇꯧꯕꯤꯔꯛꯄꯁꯦ ꯉꯁꯥꯏꯒꯤ ꯃꯌꯥꯡ ꯃꯆꯥꯗꯣ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯄꯨꯟꯅ ꯇꯨꯃꯤꯟꯅꯕ ꯃꯌꯥꯡ ꯃꯆꯥꯁꯤꯅ ꯃꯥꯁꯦ ꯍꯔꯥꯎ ꯀꯧꯁꯜꯂꯛꯑꯦꯕꯀꯣ ꯅꯪ ꯁꯤꯗ ꯂꯥꯛꯏꯔꯥ ꯈꯣꯠꯂꯤꯔꯥ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯀꯥꯏꯅꯒ ꯂꯥꯛꯑꯦ ꯅꯪ ꯏꯃꯥ ꯎꯅꯅꯤꯡꯉꯤꯔꯥ ꯀꯅꯥ ꯎꯅꯅꯤꯡꯉꯤꯅꯣ ꯐꯝꯃꯨꯀꯣ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯥꯅ ꯐꯝꯐꯝꯁꯦ ꯏꯃꯨꯡꯗ ꯆꯪꯍꯟꯗꯦ ꯃꯣꯏꯕꯥꯅꯤꯅ ꯍꯦꯛ ꯇꯨꯝꯃꯝꯕ ꯁꯪꯒꯣꯏꯒꯤꯗꯣ ꯑꯗ ꯐꯝꯍꯜꯂꯝꯃꯦ ꯃꯌꯥꯡ ꯃꯆꯥꯁꯤꯅ ꯍꯔꯥꯎ ꯀꯣ ꯑꯩ ꯅꯪꯒꯤ ꯆꯥ ꯂꯣꯜꯂꯛꯀꯦ ꯈꯣꯠꯂꯛꯀꯦ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯃꯥꯁꯦ ꯊꯣꯛꯈ꯭ꯔꯦ ꯑꯗꯩ ꯃꯃꯥꯁꯤꯁꯨ ꯃꯥꯅ ꯄꯥꯎ ꯍꯥꯏꯔꯨꯕ ꯃꯥꯜꯂꯦꯕꯀꯣ ꯌꯨꯝꯕꯨ ꯅꯨꯄꯤꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏꯌꯦ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯌꯨꯝꯕꯨꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯗꯨꯁꯨ ꯑꯗꯨꯒ ꯃꯃꯥꯗꯨꯁꯨ ꯑꯗꯩ ꯆꯥꯒꯁꯦ ꯂꯣꯜꯂ ꯄꯨꯊꯣꯔꯛꯑꯦ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦꯕ ꯃꯣꯏꯁꯦ ꯐꯅ ꯃꯣꯏ ꯏꯃꯨꯡꯁꯦ ꯃꯤ ꯑꯇꯣꯞꯄꯒꯤ ꯊꯕꯛ ꯆꯤꯜꯂꯤꯅꯤ ꯈꯪꯗꯦ ꯑꯃꯒꯤꯅꯤ ꯈꯪꯗꯦ ꯃꯤꯗꯤ ꯌꯥꯝ ꯆꯤꯟꯕ ꯃꯤꯗꯤ ꯑꯗꯨꯝ ꯋꯥꯠꯇꯕ ꯏꯃꯨꯡꯅꯦꯕ ꯃꯣꯏꯁꯦ ꯑꯃ ꯅꯠꯇ꯭ꯔ ꯑꯃꯗꯤ ꯂꯥꯛꯄ ꯆꯥꯒ ꯄꯤꯊꯛꯇꯅ ꯃꯥꯁꯦ ꯆꯥꯒ ꯊꯛꯑꯒ ꯃꯥꯗꯣ ꯀꯞꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ
kaina hange kakasina ko mayangsa khangdeda aigadi kyasu loinade masu magi ka dum leibani nui bani nusinari ro kholam mana wari se lire bako adu mayang masasta du da mayang masasina ai khangida loilamang natrasu kharadi khangida kaina ha nokminara kasida change ko changa kansida hojiki yam thia ser pai tare ne mama sina nang sida kai do bula ino ada mi kai khangri do kai gino nang minai or bok chana di khoti kai madam na ngang kya ba chakrai di kok chakro di kai khang nang lai do kari wa lage nang roi du bi ta sina ga a dagi la ga ikai ki khang da ba na mai pan da tor kanu kholakanu kana ga hai bai tare ne hai ka jam nungai tre ko ka na ikai ki wang bala la hai ai ma gam to una jage ko ke ma ga una ba do ke do be una do no maram lai ti ne bari una ba ko ka su nu pa thongna se dum phudok pa ngam dre ma ju ko kai kai no ko mai ma to si de ne mayang ma sa yam nungai ta ne yingja ba do mana di sai gi mayang ma sa do ko mana kusira si ga tor ko mayang ma sa yam nungai ta na leija ho ba ne ba ko mana to sai je aina hana leiraga kai mayang ma sa do na khalam ga da wakhal do ka su khange ba ko do yam thina chairaga thador e ba ko ma je ka je leiba ngam da na ma se thokla ma je la e sum la ka za thawai je nungai ta ba amuk tang unara di kai na bazar sida mana khangi ba lam hai ba bu man hauji leiru ba yum du khakta ne khangna chana ba to pam ta leiba na ti do wakhal je am nungai ta na leiraga ma se phammaga lei matam du ko ma se samu ma khong je swai da ma je phammaga lei bne kai do du no khang da ba gi yum da su haning da ba kaka se mayum su changning da ba dagi leibam su lei ta be haina lei ngai du da ngai gi yumbu du gi macha nu pi do ma di heta cinema yeng ba la am ga da ba mal hai matam du da u ba se ma na ko khong la chatla ga u ba ni du ka du pa du yam phajei ko phase habdi masak matogi wa adu ngataba formen ga set na ko to yamna na ko maga chatminna base kakasina uiye ba mabung makti oranga da mande du mari mata maksu mande thaina di program chat pa haije bazar da yamba chanai haiba ko hoi khungang gi na khungang oigra su imphal manung gi di bazar da cinema yengba du amana drama yengba khot pasi yam chani marui na cinema yengba sem chani haiba ko kakana chingnai hai ma se khangna ba natraga nushina ba natraga saigi mo yumda ga lakpa khotpa adu mami oranga da male nok ta na ga wari sana da na khotna chatpasi uiba kakase ma se changjalaga thai ge ni parju patsu ma se ai ga mari leina ra bani ai se ta hai ge khotlage ma se changjan bani da changjala ka si da daw yari ra yadru sai nupi du na su ma se ugra yumbu ji gi macha nupi se sina su ma se ugra ogi badagi khar lapna bado lapna bani na nupi sina dum nupa si da chasi har ga dum hatu dum chakhrab jani da de mirak oire gari ga chille ade ka ka se aphinga phai oina ga chapad ma se manan tongakpa khoi sendan che ta ho ya ma sendan tonga lai ne matam da khungup ka tongba ngamba nu pa na tai ta sina sendan ta ho ma je sendan smaina ta ho be sendan yang na kamai di lakani sendan do khulling de ma je gya je ngau bu jan sendan ne khulam dra ma nu pi nu pa da ma aseng wari loi li thong ni ha ba ko TV dum khangidre una dum mangi budo mangri ma kapinge khang bas ma thawai nuai ta biji loire haya se bazar se TV ba thiribra angau ba mani mana chat pe ba chale TV ba thire mayum da chang bu di ya ba natre da na ko thawai nuai man da ma se lai ai aroi boina amutang di changge sini ma khali di mayum sta changge na khallaga ma se change ya changa ba matam ni ko changma kan chang halak tra ba ma se get che dum lo la like raba thin bia ba thille get che dagi adom thillag le jumina achalo na mon kai khan gi ni dagi mangoda yengak pado tingak ka yengak pa dai ma gi ni haibada kanam ta lei bu su na te do dai da ma se pra angau boina ga ubi bado chali ba mi jing tu na ko moi leirak ta hai ta ne mangoda tingak ka yeng da na khot na angau phai gi ta do ubu ma ikai da na ma se amuk halak pese kai da halai bazar manung sta ni ko matam de gari si bus to yam tang na su pungjing gi khaido bani hosina khara theng na chen nei dana matam bus se pung akak na bin ha ba gari su phang de ma se ko ki kai then bazar gi ma kai then ko matam du di hojik chawri ba sumaina ga chawram de ha ba ko
ꯁꯤꯁꯦ ꯃꯥꯁꯦ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯦ ꯑꯍꯤꯡꯗꯨꯃ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯒ ꯃꯥꯁꯦ ꯑꯍꯥꯟꯕꯒꯤ ꯕꯁ ꯍꯥꯏꯇꯥꯔꯦꯅꯦ ꯀꯩꯅꯣꯗꯒꯤ ꯏꯝꯐꯥꯜ ꯌꯧꯔꯛꯑꯕ ꯕꯁ ꯀꯣ ꯏꯝꯐꯥꯜꯗꯒꯤ ꯑꯃꯨꯛ ꯍꯥꯏꯗꯕ ꯕꯁ ꯀꯣ ꯍꯥꯏꯗꯕ ꯕꯁꯀꯤ ꯑꯍꯥꯟꯕꯁꯤꯗ ꯃꯥꯁꯦ ꯌꯥꯎꯔꯛꯑꯒ ꯃꯥꯁꯦ ꯃꯌꯨꯝꯗ ꯍꯜꯂꯒ ꯂꯩꯔꯦ ꯑꯗꯣ ꯑꯗꯨꯝ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤꯅ ꯃꯇꯝꯗꯨꯒꯤ ꯑꯗꯩ ꯈꯔ ꯁꯨ ꯅꯣꯝꯗꯅ ꯈꯣꯠꯇꯅ ꯊꯃꯣꯏ ꯃꯩꯆꯥꯛꯇꯨꯃꯗꯤ ꯀꯥꯎꯕ ꯉꯝꯗꯦ ꯃꯥꯕꯨ ꯄꯨꯔꯥ ꯑꯄꯪꯕ ꯁꯤꯔꯝꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯀꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯅ ꯄꯪꯉꯨꯕꯒꯤꯔ ꯃꯥ ꯋꯥꯕꯗꯤ ꯌꯥꯝꯅ ꯋꯥꯖꯈꯤꯕꯀꯣ ꯑꯩꯃꯨꯛ ꯄꯪꯕꯁꯦ ꯀꯥꯏꯅ ꯑꯃꯨꯛ ꯇꯛꯁꯤ ꯁꯣꯟꯖꯕ ꯑꯗꯨꯒ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯉꯁꯥꯏꯒꯤ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯥꯅ ꯁꯥꯎꯒꯦꯁꯦ ꯍꯣꯏ ꯁꯥꯎꯅꯤꯡꯕ ꯅꯨꯃꯤꯠꯇꯒꯥꯏꯗꯤ ꯁꯥꯎꯈꯤꯕ ꯌꯥꯎꯋꯤ ꯑꯗꯨꯒ ꯗꯥꯏꯔꯦꯛꯃꯛ ꯊꯃꯣꯏ ꯌꯧꯅ ꯁꯥꯎꯒꯦ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯌꯦ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯥꯗꯤ ꯅꯨꯡꯁꯤꯔꯨꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯍꯥꯟꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤꯁꯦ ꯁꯤꯁꯦ ꯌꯨꯝ ꯄꯥꯟꯕꯅ ꯏꯎꯗ ꯎꯅꯩ ꯍꯥꯏꯕꯀꯣ ꯃꯥꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯅꯨꯡ ꯇꯥꯕ ꯃꯤ ꯑꯣꯏꯖꯗꯕꯗꯣ ꯈꯔ ꯊꯛꯄ ꯆꯥꯕ ꯈꯔ ꯍꯦꯛ ꯄꯥꯝꯕ ꯑꯗꯒꯤ ꯃꯥꯅ ꯐꯤ ꯅꯨꯡ ꯁꯥꯔꯒ ꯃꯆꯥꯁꯤꯡꯗꯣ ꯌꯣꯛꯄ ꯊꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯕ ꯑꯣꯏꯅ ꯎꯕꯁꯤꯗ ꯀꯀꯥꯁꯦ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯀꯣ ꯌꯥꯝ ꯀꯨꯏꯅ ꯌꯨꯝ ꯄꯥꯟꯗꯦ ꯍꯥꯏ ꯀꯀꯥꯁꯦ ꯉꯁꯥꯏꯒꯤ ꯃꯥꯒ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤꯗꯣ ꯃꯥꯅ ꯃꯤꯔꯥꯏꯕꯤꯕꯗꯒꯤꯀꯣ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯅ ꯃꯥꯁꯦ ꯂꯨꯍꯣꯡꯈꯤꯕꯅꯤ ꯍꯥꯏꯕ ꯂꯩꯀꯥꯏꯅ ꯍꯥꯏꯕꯗ ꯅꯪꯒ ꯅꯨꯡꯁꯤꯅꯔꯒ ꯅꯪꯅ ꯏꯝꯐꯥꯜ ꯅꯨꯄꯤ ꯂꯧꯅꯤ ꯈꯣꯠꯅꯤꯅ ꯅꯣꯏ ꯃꯥꯅ ꯀꯣꯏꯉꯥꯡ ꯀꯣꯏꯁꯟ ꯁꯟꯗꯣꯛꯄꯗ ꯃꯥꯁꯦ ꯏꯀꯥꯏꯃꯟꯗꯅ ꯀꯨꯏꯅꯁꯨ ꯅꯨꯡꯁꯤꯅꯗꯕ ꯅꯨꯄꯥꯁꯤꯗ ꯂꯩꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯔꯦ ꯃꯥꯁꯨ ꯀꯥꯏꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯇꯝꯕꯁꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯐꯤ ꯅꯨꯡꯒ ꯁꯥꯔꯒ ꯑꯗꯒꯤ ꯊꯔꯣꯏꯒ ꯈꯨꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯃꯆꯥꯁꯤꯡ ꯊꯥꯛꯄꯁꯦ ꯎꯕꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯃꯆꯥ ꯃꯔꯤꯅꯤ ꯍꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯀꯀꯥꯅ ꯍꯥꯟꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤ ꯀꯨꯆꯨ ꯃꯨꯠꯇꯛ ꯇꯧꯕꯤ ꯔꯥꯁꯤ ꯂꯩꯕꯗꯣ ꯃꯥꯒꯤ ꯃꯆꯥꯁꯦ ꯃꯔꯤꯅꯤ ꯍꯥꯏꯌꯦ ꯀꯀꯥꯁꯦ ꯌꯥꯝ ꯀꯨꯏꯅ ꯌꯨꯝ ꯄꯥꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯗ ꯁꯨꯡꯄꯣꯛ ꯄꯣꯛꯇꯦ ꯑꯗꯩ ꯉꯁꯥꯏꯒꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯩ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯀꯥꯏꯅꯔꯦ ꯑꯗꯒꯤ ꯃꯥꯒ ꯅꯨꯡꯁꯤꯅꯖꯔꯝꯕꯤ ꯃꯔꯥꯜ ꯁꯨꯡꯂꯩ ꯂꯩꯖꯗꯕꯤ ꯃꯤꯒꯤ ꯃꯆꯥꯗꯨꯅ ꯑꯃꯨꯛ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯗꯛꯂꯥꯎ ꯄꯥꯟꯖꯟꯈ꯭ꯔꯒ ꯅꯨꯄꯥꯗꯨꯅ ꯐꯔꯝꯗꯕꯒꯤ ꯐꯨꯕꯤ ꯍꯥꯏꯕꯒꯤ ꯆꯩꯕꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯩ ꯀꯀꯥꯁꯦ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯃꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯌꯨꯝ ꯄꯥꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯈꯤꯗꯦꯕꯀꯣ ꯑꯩꯅ ꯁꯣꯏꯕꯒꯤ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯒꯤ ꯅꯣꯏ ꯂꯣꯏ ꯋꯥꯔꯦ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅꯒ ꯈꯟꯕꯩ ꯐꯅ ꯀꯨꯏꯅ ꯂꯩꯔꯝꯃꯦ ꯑꯗꯨꯕꯨ ꯌꯨꯝꯁꯦ ꯄꯥꯟꯗꯕ ꯌꯥꯗꯦ ꯇꯁꯦꯡꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯗꯤ ꯑꯍꯜ ꯂꯃꯟ ꯑꯣꯏꯔ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯕꯤꯅꯤ ꯅꯆꯥ ꯀꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯅꯠꯇꯅ ꯀꯅꯥ ꯁꯦꯕा ꯇꯧꯕꯤꯗꯣꯏꯅꯣꯅ ꯍꯥꯏꯕꯗꯒꯤ ꯀꯀꯥꯁꯦ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯉꯦ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕ ꯅꯠꯇꯦ ꯍꯥꯏꯕꯀꯣ ꯊꯕꯛꯀ ꯄꯪꯁꯨꯗ ꯁꯨꯕꯤ ꯀꯩ ꯍꯥꯏꯅꯤ ꯁꯑꯣꯡ ꯁꯕꯥꯟꯁꯦ ꯅꯨꯄꯥꯒꯤ ꯁꯑꯣꯡ ꯁꯕꯥꯟ ꯄꯥꯟꯕꯤ ꯋꯥꯉꯥꯡ ꯁꯉꯥꯡꯃꯛꯇ ꯑꯣꯏꯔꯁꯨ ꯂꯤꯔꯤ ꯈꯣꯏꯗꯕꯤ ꯊꯕꯛꯇꯗꯤ ꯄꯪꯁꯨꯗ ꯁꯨꯖꯕꯤ ꯀꯀꯥꯅ ꯄꯥꯝꯃꯤꯁꯤꯅ ꯃꯁꯛ ꯃꯇꯧ ꯈꯔ ꯍꯦꯛ ꯐꯖꯕ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯈꯔ ꯏꯪ ꯇꯞꯄꯗꯣ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯅ ꯁꯤꯡꯅꯕꯗꯣ ꯑꯣꯏꯕꯅꯤꯅ ꯂꯤꯒ ꯂꯤꯁꯜꯂꯛꯄꯅꯤꯅ ꯑꯄꯥꯝꯕꯗꯣ ꯍꯦꯛ ꯐꯪꯗꯕꯗꯣ ꯑꯗꯨꯝꯕ ꯅꯨꯄꯤꯁꯦ ꯑꯣꯏꯔꯦ ꯍꯣꯏ ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩꯗꯗꯤ ꯈꯔ ꯍꯦꯛ ꯃꯅꯨꯡ ꯁꯤꯔꯝꯃꯤ ꯂꯤꯁꯜꯂꯛꯑꯒ ꯃꯤꯑꯣꯏꯕꯁꯦ ꯈꯪꯉꯤꯗꯅ ꯁꯛꯐꯝ ꯁꯑꯣꯡꯁꯦ ꯏꯁꯧꯒ ꯍꯦꯛꯇ ꯂꯥꯡꯕꯤ ꯃꯆꯥꯃꯛꯇ ꯐꯨꯔꯦ ꯗꯝ ꯍꯦꯛꯇ ꯐꯨꯗꯕꯤ ꯐꯅꯦꯛꯀꯁꯦ ꯈꯔ ꯀꯧꯔꯞꯅ ꯍꯦꯛ ꯁꯦꯠꯄꯤ ꯈꯔ ꯀꯦꯅꯤ ꯈꯣꯠꯅꯤ ꯈꯔ ꯈꯪꯗꯕꯤ ꯊꯕꯛꯇꯤ ꯌꯥꯝ ꯐꯩ ꯂꯧꯔꯤ ꯑꯩꯈꯣꯏꯒꯤ ꯂꯧ ꯀꯩꯅꯣꯒꯥꯁꯦ ꯂꯧ ꯁꯪꯉꯝ ꯑꯃꯒꯥꯁꯦ ꯂꯧꯔꯤꯒꯥꯁꯦ ꯃꯊꯟꯗ ꯑꯗꯨꯝ ꯉꯝꯅꯕ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯌꯥꯟꯊꯠꯄꯤ ꯑꯗꯨꯒ ꯂꯧ ꯄꯦꯡꯕ ꯈꯣꯠꯄꯒꯥꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ ꯁꯪꯉꯝ ꯑꯃꯒꯥꯁꯦ ꯃꯊꯟꯇꯅ ꯑꯗꯨꯝ ꯇꯦꯛ 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 ꯇꯧꯔꯒ ꯊꯕꯛꯇꯤ ꯌꯥꯝ ꯐꯕ ꯅꯨꯄꯤꯅꯦ ꯍꯥꯏ ꯀꯀꯥꯅ ꯂꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯁꯤꯁꯤꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯦ ꯍꯤꯡꯃꯤꯟꯅꯔꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯁꯦ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦꯀꯣ ꯁꯤꯒꯦꯁꯨ ꯍꯦꯛꯇ ꯁꯤꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯕꯅꯤ나 ꯏꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯉꯒ ꯂꯩꯃꯤꯟꯅꯔꯤ ꯃꯥꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯦ ꯃꯥꯅ ꯄꯥꯝꯗ꯭ꯔꯁꯨ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯀꯣ ꯌꯥꯝ ꯐꯩ ꯀꯣ ꯐꯕꯒꯤ ꯅꯨꯡꯁꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯃꯤꯟꯅꯔꯤ ꯑꯗꯨꯕꯨ ꯀꯀꯥꯅ ꯇꯛꯁꯤ ꯁꯣꯟꯖꯕꯁꯦ ꯃꯥꯅ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯗ ꯍꯥꯏꯅꯤꯡꯕꯁꯦꯀꯣ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯣꯟꯖꯒꯅꯣꯕ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯣꯟꯖꯔꯨꯅꯨ ꯌꯥꯅꯕ ꯆꯠꯂꯨꯅꯨ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯅꯨꯄꯥꯒꯤ ꯑꯣꯏꯕ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯕ ꯑꯗꯣ ꯍꯥꯟꯅ ꯍꯣꯠꯅꯧ ꯅꯨꯄꯤꯒꯤ ꯌꯥꯅꯕ ꯆꯠꯀꯅꯣ ꯍꯥꯏꯕ ꯑꯗꯨꯒ ꯃꯤꯒꯤ ꯃꯔꯟꯅ ꯅꯨꯡꯉꯥꯏꯒꯅꯤꯁꯨ ꯈꯜꯂꯨꯅꯨ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯔꯟꯗꯣ ꯎꯔꯒ ꯑꯗꯨꯗꯒꯤ ꯇꯥꯔꯛꯄ ꯃꯆꯨꯝ ꯈꯔꯗꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯒꯅꯨ ꯄꯨꯟꯁꯤꯁꯦ ꯂꯩꯈꯥ ꯇꯥꯕꯅꯦꯅ ꯍꯥꯏꯕꯤꯔꯛꯏ ꯀꯀꯥꯅ ꯆꯨꯝꯁꯨ ꯆꯨꯝꯗꯣꯏꯅꯤ ꯀꯀꯥꯗꯤ ꯊꯦꯡꯅꯔꯕꯅꯤꯅꯀꯣ ꯃꯥꯅ ꯗꯥꯏꯔꯦꯛ ꯊꯦꯡꯅꯖꯔꯕꯅꯤꯅ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤꯀꯣ ꯅꯨꯄꯥ ꯊꯣꯛꯅ ꯍꯤꯡꯕꯗꯣ ꯑꯗꯨꯕꯨ ꯍꯦꯟꯕ ꯂꯩꯔꯝꯗ꯭ꯔꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯧꯔꯒ ꯇꯁꯦꯡꯅ ꯃꯇꯣꯡꯗꯣ ꯆꯥꯊꯣꯔꯛꯑꯒ ꯃꯔꯨ ꯑꯣꯜꯂꯀꯥꯟꯗ ꯂꯪꯊꯣꯛꯄꯤꯔꯛꯄꯁꯦ
ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯆꯠꯅꯕꯤꯅꯤ ꯑꯄꯪꯕ ꯃꯤꯅ ꯃꯔꯨ ꯑꯣꯏꯔꯒ ꯍꯨꯟꯇꯣꯛꯑꯒ ꯀꯣꯗꯣꯛ ꯀꯣꯗꯥꯛꯑꯅ ꯇꯥꯍꯧꯕ ꯑꯗ ꯑꯁꯤꯡꯕ ꯃꯤꯅ ꯃꯇꯣꯡꯗꯣ ꯆꯥꯔꯒ ꯃꯇꯣꯡ ꯆꯥꯕ ꯍꯥꯏꯕꯗꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯧꯔꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯕ ꯑꯗꯨꯅ ꯀꯀꯥꯅ ꯍꯥꯏꯔꯤꯁꯤ ꯇꯁꯦꯡꯅꯀꯣ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯗ ꯍꯥꯏꯕꯤꯔꯛꯏ ꯅꯨꯄꯥꯁꯤꯡ ꯄꯪꯒꯅꯣ ꯁꯤꯡꯉꯣꯅ ꯍꯥꯏꯕꯤꯔꯛꯏ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ